ꯌꯥꯝꯅ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯁꯥꯏꯀꯜ ꯑꯃꯨꯛ ꯇꯣꯛꯅꯕ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯒꯤ ꯁꯥꯏꯀꯜ ꯑꯁꯤꯗ ꯍꯣꯖꯤꯟꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯀ ꯆꯦꯟꯕ ꯉꯝꯗꯗꯨꯅ ꯑꯗꯨꯃꯛ ꯐꯥꯖꯤꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯑꯦꯛꯇ꯭ꯔꯦꯁ ꯃꯨꯌꯤꯅ ꯍꯥꯏꯔꯤꯕ ꯁꯥꯏꯀꯜ ꯑꯁꯤꯕꯨ ꯂꯦꯞꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯀ ꯅꯨꯡꯁꯤꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯃꯁꯤꯗ ꯍꯣꯖꯤꯟꯅ ꯁꯨꯛꯌꯥ ꯌꯥꯅꯤꯡꯉꯝꯗꯦ꯫ ꯑꯗꯨꯕꯨ ꯄꯣꯂꯣꯏꯗ ꯍꯣꯖꯤꯟꯅ ꯌꯥꯅꯤꯡꯂꯕ ꯃꯇꯝꯗ ꯃꯨꯌꯤ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯨ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ꯫ ꯃꯁꯥꯃꯛ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯍꯣꯖꯤꯟꯅ ꯃꯨꯌꯤꯒꯤ ꯅꯨꯡꯁꯤꯕꯒꯤ ꯂꯣꯟ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯈꯤꯕ꯭ꯔꯥ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝꯅ ꯇꯧꯈꯤ ꯍꯥꯏꯕꯗꯨ ꯈꯪꯕꯤꯅꯕꯒꯤꯗꯃꯛꯇ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯣꯏꯕ ꯐꯥꯎꯕꯗ ꯌꯦꯡꯕꯤꯌꯨ꯫ ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ꯫ ꯉꯁꯤꯅ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯀꯦꯟ ꯗꯤꯁ ꯂꯚ ꯕꯤ ꯇ꯭ꯔꯥꯟꯁꯂꯦꯇꯦꯗ꯫ ꯃꯁꯤꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯑꯔꯊ ꯍꯟꯗꯣꯛꯄ ꯉꯝꯕ꯭ꯔꯥ? ꯍꯥꯏꯔꯤꯕ ꯗ꯭ꯔꯃꯥ ꯑꯁꯤ ꯍꯟꯗꯛꯇ 2026ꯇ ꯅꯧꯅ ꯔꯤꯂꯤꯁ ꯇꯧꯈꯤꯕ ꯗ꯭ꯔꯃꯥꯅꯤ꯫ ꯍꯧꯖꯤꯛ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯀꯣꯛꯇꯒꯤ ꯂꯤꯕ ꯍꯧꯖꯔꯒꯦ꯫ ꯋꯥꯔꯤꯁꯤꯅ ꯍꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯖꯄꯥꯟꯗ ꯎꯠꯂꯤ꯫ ꯃꯐꯝ ꯑꯁꯤꯗ ꯍꯣꯖꯤꯟ ꯀꯧꯕ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁ ꯑꯁꯤꯅ ꯃꯤꯁꯇꯔ ꯀꯤꯝ, ꯃꯍꯥꯛꯀꯤ ꯐꯦꯃꯤꯂꯤꯒꯤ ꯐ꯭ꯔꯦꯟ ꯑꯃꯗꯤ ꯌꯥꯝꯅ ꯃꯃꯤꯡ ꯂꯩꯔꯕ ꯅꯣꯕꯦꯂꯤꯁ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯃ ꯑꯣꯏꯅ ꯊꯕꯛ ꯇꯧꯔꯤ꯫ ꯌꯥꯝꯅ ꯃꯥꯏ ꯄꯥꯛꯂꯕ ꯏꯚꯦꯟꯠ ꯑꯃ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯣꯖꯤꯟ ꯑꯁꯤ ꯍꯧꯖꯤꯛ ꯇ꯭ꯔꯦꯟ ꯑꯃ ꯇꯣꯡꯗꯨꯅ ꯀꯅꯥꯒꯨꯝꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯃꯤꯁꯛ ꯑꯃꯕꯨ ꯎꯅꯕ ꯂꯥꯛꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯨꯍꯤ ꯑꯁꯤꯁꯨ ꯍꯥꯏꯔꯤꯕ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯃꯨꯍꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯗ꯭ꯔꯃꯥ ꯑꯁꯤꯒꯤ ꯐꯤꯃꯦꯜ ꯄ꯭ꯔꯣꯇꯥꯒꯣꯅꯤꯁꯅꯤ꯫ ꯃꯇꯝ ꯑꯗꯨꯗꯗꯤ ꯍꯣꯖꯤꯟꯒꯤ ꯋꯥꯈꯜ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯃꯛ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯨꯍꯤ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄ꯭ꯔꯣꯐꯥꯏꯜꯁꯤꯡ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯂꯥꯏꯕꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯆꯞ ꯃꯥꯟꯅꯕ ꯔꯦꯁꯇꯨꯔꯦꯟꯠꯗ ꯂꯥꯛꯂꯦ꯫ ꯃꯐꯝ ꯑꯗꯨꯗ ꯃꯨꯍꯤꯅ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯦꯞ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯅꯨꯄꯤ ꯑꯃꯕꯨ ꯆꯤꯟ ꯊꯤꯕ ꯑꯃꯗꯤ తాꯕꯗ ꯌꯥꯝꯅ ꯐꯖꯗꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯉꯥꯡꯂꯤ꯫ ꯌꯥꯝꯅ ꯁꯥꯎꯔꯕ ꯑꯃꯗꯤ ꯌꯥꯝꯅ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇ꯭ꯔꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯇꯥꯕꯗꯒꯤ ꯍꯣꯖꯤꯟ ꯑꯁꯤ ꯅꯣꯛꯂꯝꯃꯤ꯫ ꯃꯈꯣꯏꯅꯤ ꯑꯁꯤ ꯃꯁꯛ ꯈꯪꯅꯗ꯭ꯔꯤꯉꯩꯗ ꯌꯥꯝꯅ ꯋꯥꯔꯕ ꯏꯇꯥꯂꯤꯌꯟ ꯐꯦꯃꯤꯂꯤ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯉꯥꯡ ꯑꯗꯨ ꯅꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥꯅꯨꯄꯥ ꯑꯗꯨꯕꯨ ꯗꯣꯛꯇꯔꯗ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯅꯕꯒꯤꯗꯃꯛꯇ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯃꯇꯦꯡ ꯍꯪꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯍꯣꯖꯤꯟ ꯑꯁꯤ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯨꯍꯤꯅ ꯔꯦꯁꯇꯨꯔꯦꯟꯠ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯒ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟꯒꯤ ꯕꯦꯒ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯩꯔꯝꯂꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯖꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯕꯦꯒ ꯑꯗꯨ ꯂꯧꯕ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯨꯍꯤꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃ ꯑꯣꯏꯕꯤꯒꯗꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯗꯨꯒ ꯍꯟꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯣꯖꯤꯟ ꯑꯁꯤ ꯑꯇꯣꯞꯄꯒꯤ ꯅꯨꯡꯁꯤꯅꯕꯒꯤ ꯂꯥꯟ ꯑꯁꯤꯗ ꯌꯥꯎꯅꯤꯡꯗꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯨꯍꯤꯒꯤ ꯑꯦꯛꯁ ꯑꯁꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦ ꯑꯃꯗꯤ ꯃꯤꯔꯣꯜꯂꯕ ꯅꯨꯄꯤ ꯑꯃꯒ ꯃꯍꯥꯛ ꯑꯁꯤ ꯅꯧꯅ ꯃꯔꯤ ꯁꯥꯒꯠꯂꯝꯂꯦ ꯑꯃꯗꯤ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯄꯥ ꯑꯣꯏꯒꯦ ꯍꯥꯏꯅ ꯐꯥꯎꯕ ꯃꯍꯥꯛꯅ ꯌꯥꯔꯝꯂꯦ꯫ ꯑꯁꯨꯝꯅ ꯁꯥꯎꯅꯗꯨꯅ ꯈꯟꯅꯕ ꯃꯇꯝꯗ ꯃꯤꯔꯣꯜꯂꯕ ꯅꯨꯄꯤ ꯑꯗꯨꯅ ꯃꯨꯍꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯋꯥꯖꯔꯕ ꯑꯃꯗꯤ ꯌꯥꯝꯅ ꯐꯠꯇꯕ ꯅꯨꯄꯤꯅꯤ ꯍꯥꯏꯗꯨꯅ ꯊꯤꯅ ꯉꯥꯡꯂꯛꯏ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯗꯨꯕꯨꯁꯨ ꯃꯍꯥꯛꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯛꯏ꯫ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯨꯍꯤ ꯑꯁꯤ ꯏꯀꯥꯏꯃꯟꯈ꯭ꯔꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯞꯀꯦ ꯇꯧꯔꯝꯃꯤ꯫ ꯍꯣꯖꯤꯟꯅ ꯍꯥꯏꯖꯤꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯨꯍꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯣꯏꯔꯦ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯥꯛꯂꯤꯕ ꯑꯁꯤ ꯃꯉꯣꯟꯗ ꯐꯦꯌꯔꯋꯦꯜꯒꯤ ꯑꯣꯏꯕ ꯒꯤꯐ ꯑꯃ ꯄꯤꯅꯕꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤꯅ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯃꯨꯍꯤꯅ ꯃꯍꯥꯛꯀꯤ ꯑꯦꯛꯁꯀꯤ ꯑꯅꯧꯕ ꯒꯔꯜꯐ꯭ꯔꯦꯟ ꯑꯗꯨꯗ ꯃꯤꯗꯜ ꯐꯤꯡꯒꯔ ꯎꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯍꯣꯖꯤꯟꯅ ꯃꯨꯍꯤꯒꯤꯗꯃꯛꯇ ꯂꯦꯞꯄꯤꯔꯝꯕ ꯑꯗꯨ ꯃꯨꯍꯤꯅ ꯊꯥꯒꯠꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯁꯤ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯇꯣꯉꯥꯟꯕ ꯂꯝꯕꯤꯗ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯐꯣꯟ ꯑꯃ ꯈꯣꯡꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯍꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯣꯖꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯐꯣꯟ ꯀꯥꯎꯔꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯃꯨꯍꯤꯒꯤ ꯃꯅꯥꯛꯇ ꯂꯩ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯆꯦꯜꯂꯝꯃꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯗꯨꯕꯨ ꯍꯣꯖꯤꯟꯗ ꯄꯤꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯐꯣꯟ ꯑꯁꯤ ꯉꯁꯥꯏ ꯍꯣꯖꯤꯟꯅ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯏꯇꯥꯂꯤꯌꯟ ꯐꯦꯃꯤꯂꯤ ꯑꯗꯨꯗꯒꯤ ꯂꯥꯛꯄꯅꯤ꯫ ꯍꯥꯏꯔꯤꯕ ꯏꯇꯥꯂꯤꯌꯟ ꯐꯦꯃꯤꯂꯤ ꯑꯁꯤ ꯍꯣꯖꯤꯟꯕꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯥꯝꯅ ꯇꯥꯡꯕ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯃꯈꯣꯏꯒꯤ ꯗꯤꯅꯔ ꯔꯤꯖꯔቬꯁꯟ ꯑꯃ ꯇꯧꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯍꯣꯖꯤꯟꯅ ꯃꯨꯍꯤꯗ ꯍꯥꯏꯔꯤꯕ ꯗꯤꯅꯔꯁꯤꯗ ꯆꯠꯃꯤꯟꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯍꯦꯟꯅ ꯃꯁꯛ ꯈꯪꯅꯅꯕꯒꯤꯗꯃꯛꯇ꯫ ꯀꯣꯟꯅ ꯍꯣꯖꯤꯟꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯨꯍꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯃꯤꯡ ꯌꯥꯝ ꯀꯟꯅ ꯂꯩꯈꯠꯂꯛꯂꯤꯕ ꯑꯦꯛꯇ꯭ꯔꯦꯁ ꯑꯃꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯣꯂꯣꯋꯔ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯌꯥꯝꯅ ꯃꯁꯛ ꯐꯖꯔꯕ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯑꯥꯏꯂꯦꯟ ꯑꯗꯨꯒꯤ ꯐꯣꯇꯣ ꯈꯔ ꯃꯍꯥꯛꯅ ꯊꯥꯒꯠꯂꯝꯃꯤ꯫ ꯍꯣꯖꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯁꯤꯗ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯃꯒ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯂꯥꯛꯃꯤꯟꯅꯈꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯁꯤ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯄꯨꯡ ꯈꯔꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯤ ꯉꯁꯥꯏꯒꯤ ꯗꯤꯅꯔ ꯑꯗꯨ ꯆꯠꯅꯕ ꯃꯇꯝ ꯌꯧꯔꯦ꯫ ꯍꯣꯖꯤꯟ ꯑꯁꯤ ꯅꯨꯄꯥ ꯑꯃꯗꯒꯤ ꯐꯣꯟ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯣꯖꯤꯟꯒꯤ ꯑꯦꯛꯁ ꯑꯗꯨꯕꯨ ꯀꯣꯏꯔꯤꯕ ꯅꯨꯄꯥꯗꯨꯅꯤ ꯑꯗꯨꯒ ꯍꯣꯖꯤꯟꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯟꯗꯛꯇ ꯉꯁꯥꯏꯒꯤ ꯑꯥꯏꯂꯦꯟ ꯑꯗꯨꯕꯨ ꯆꯠꯂꯨꯕꯒꯤ ꯐꯣꯇꯣ ꯑꯃ ꯊꯥꯒꯠꯂꯛꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕꯗ ꯃꯇꯦꯡ ꯄꯥꯡꯉꯨ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯖꯤꯟ ꯑꯁꯤ ꯌꯥꯝꯅ ꯂꯨꯕ ꯗꯤꯁꯤꯖꯟ ꯑꯃ ꯈꯟꯕ ꯇꯥꯔꯦ꯫ ꯃꯍꯥꯛ ꯑꯁꯤ ꯃꯨꯍꯤꯒ ꯂꯣꯏꯅꯅ ꯗꯤꯅꯔ ꯗꯦꯠ ꯑꯃ ꯆꯠꯄ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯄ꯫ ꯍꯥꯏꯔꯤꯕ ꯑꯋꯥꯕ ꯑꯁꯤ ꯃꯍꯥꯛꯅ ꯃꯨꯍꯤꯗ ꯍꯥꯏꯔꯝꯃꯤ ꯑꯃꯗꯤ ꯃꯨꯍꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏꯅ ꯍꯥꯏꯕꯗꯨ ꯆꯠꯂꯨ꯫ ꯃꯁꯤꯗꯒꯤ ꯍꯣꯖꯤꯟꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯆꯠꯂꯝꯃꯤ꯫ ꯀꯣꯟꯅ ꯊꯪꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯊꯤꯕ ꯐꯪꯂꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯅ ꯀꯣꯜ ꯇꯧꯔꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯏꯒꯅꯣꯔ ꯇꯧꯔꯝꯃꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯊꯃꯣꯏꯒꯤ ꯑꯣꯏꯕ ꯋꯥꯁꯤꯡ ꯑꯗꯨꯕꯨ ꯍꯥꯏꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯥꯏꯕ ꯅꯪꯗ꯭ꯔꯤꯉꯩꯗ ꯁꯤꯟ ꯑꯁꯤ ꯂꯣꯏꯁꯤꯟꯈ꯭ꯔꯦ
asumna hojinga thengnaraba matung numit kharanagi matungda muhi asi horror comedy film amada lead actress ama oina role laurami adubu yamna lebak thiraba numit amada makhoi director asi makhoi stunt team adubu yamna yaningda boirami masina maram oiraga muhi asi mahaki stunt sing adubu mahak masa mathandana tawba tarami hairiba sin sing asi phajana namlami adubu asumna namlambadagi wire ama tatkhirami amadi muhi asi sor kaya ama makhada ta khirami asumna mana tarakpa matamda mahaki midiang asidi mathakta leiriba yamna phajakraba bomla kaya amana pokhaibagi sin adubu urami amadi asumna mahakna makhada ta khraba matamda mahak asi wanthakirami tha taruki matungda koma dagi muhi asi hawgalaklami aduga man hawgalakpa matamda mahana khangle madudi mahak asi film aduna maram oiraga yamna fawba haibadu oire amadi South Korea ummana mahakpu phaninglami amadi mahakna fagalakpa si makoina ngaiduna leiri maruina hojin asi mahakna phare haibasi taba matamda yamna nungairami adubu muhi asidi hojik fawbana maram oiraga miyoi million kya amana mahakpu pharo amadi mahakna pharakpa dubu ngai haiduna text kya ama tharaklami hariba siga hojinga tanabadi ngamdre asumna thakara hawkre amadi hojin asi hojik South Korea da chatkhirami amadi mahakna lamida lakpa matamda mahaki taxi driver aduga wari asumak sanaba matamda muhi asi mahakna ningsinglaklami amadi muhi asibu mahakna miss kaya ama taw hebase mahak masana gyan taraklami masina maram oiraga mahakna social media da muhi asibu thirami amadi mangona message ama tharaklami adubu nakana maromda muhi asidi celebrity ama oibana maram oiraga maki live asi yamna thabak chin mahibad oire mak asi international mafam kaya amada interview kaya amagi korami amadi maki assistant yonguda magna harami madudi magna sumna phawriba se mangumi amadi aseng mamate ado moina mak maki assistant aduna mangon hari mingchel munni yengo aduga nangna hojik mai pakle haibase nasana nasabu yajaw aduga maki assistant aduna ka adu thatolga chatringe matangda mahana mangona phone nama piraklami aduga hari selfie ama laukhalo selfie ama kapu aduga nangi fan chingi damakta madubu thagalo mahana maki social media page adubu hangdokpa matamda mahak asi yamna ngakpa haibadu oiri maramdi mahaki hojik social media ki follower asi 10 million dagi hilami adubu mahaki harau nungaiba adu kuina chalamde maramdi mahana mingchel adu di yengma matamda mangonda yengloliba mingchel adu mahaki masak natti adubu masai mahana kumkiba horror movie aduda mahana lower role dorami aduni hariba sina mahaku yamna kihan mahibadu oire housing mathangi sinda hojan asi mahaki Korea gi mayumda lakle housing mathangi sinda hojin asi mahaki Korea gi mayumda lakle asuna lakma matamda Mr. Kim asi guest kaya amaga leramle aduga hariba sing asina mangonda advice torami madudi mahak asi lohongadabani asuna lohongma taragadi mapalamda leiriba mahaki mama ato adumasu sumba haibadu oiragani Mr. Kim asina singnai madudi hojin asi muhibu koinari maramdi muhina mahaki social media gi page ta hojin ga loinana photo ma thagali haiba paw se hek tabad hojin haraklami madudi madu aranbani mahak ase muhi koinadi adubu hairiba Mr. Kim adubu Mr. Kim nadi mahaki singnaba do halamdi hojik hojin asi barda laktuna mahaki mamanaba kharaga pulami adubu haiba mamanaba sing asina su mangonda mahak ase celebrity ama koire amadi haiba nupi asina mahaki social media ke account na photo asi thagalaglabani na makhoni koinare habase chumle haina mangonda langnarami haiba matang isda mahnadi makhoni koinade haiduna adumak haina bhonarami adubu haiba se makhona thajau haiba yadre adubu hojik hojina TV da muhi asi celebrity ama oibagi punchi adu hingba si uba matamda mahak ase muhibu pamba dumak hilaklami nakan namramdra muhida hiraklami madudi mahak asi Singaporean kharaga interview ama lei amadi masina maram oiraga interpreter amana mahakpu haiba Singaporean sing asiga wari sananabagi damakta mateng pangani hojik interview ki numit asida interpreter adu hojin oidron leramle amadi muhi asi mahak uba matamda yam nungaiba haibadu oirami aduga mahak asi mangonda dumak yengron lerami asuna dumak yengron leibana maram oiraga mahak asi haiba interview adudagi distracted orami mahak nang nairaba matungda muhida hairaklami madudi mahaki Instagram gi page ta yamna masak phajakraba nupa amaga photo thagalaklibadu kanano haiba nupa asi mahaki fan chingna kanano haibadu yamna khangninglami masi taba matamda hojinda mahakna yenglaklami aduga mahakna hairaklami madudi haiba mysterious oiba misak asi mahaki koinaba nupa nate adubu mahak ase interpreter nupa amani aduga nupa asina mahakpu ngawhon bhaibadudi oi adu makhoni koinabadi nate interview adugi matungda muhina hojinbu
ꯃꯈꯣꯏꯅꯤ ꯊꯥꯏꯅ ꯋꯥꯔꯤ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯔꯨꯗꯕ ꯑꯗꯨꯕꯨ ꯁꯥꯟꯅꯅꯕꯒꯤꯗꯃꯛꯇ ꯀꯧꯔꯝꯃꯤ꯫ ꯏꯁꯝ ꯁꯝꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯃꯇꯝ ꯀꯨꯏꯅ ꯊꯦꯡꯅꯔꯨꯗ꯭ꯔꯦ ꯑꯗꯨꯅ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯅꯕ ꯀꯧꯔꯝꯃꯤ꯫ ꯍꯣꯖꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀ ꯎꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯈꯧꯔꯥꯡꯂꯝꯃꯤ, ꯃꯔꯝ ꯑꯁꯤꯅ ꯑꯇꯣꯞꯄ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃꯒ ꯃꯐꯝ ꯎꯅꯔꯒ ꯂꯥꯛꯂꯤꯕꯅꯤ꯫ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯒꯗꯕ ꯂꯩ, ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯍꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ, ꯄꯨꯡ ꯈꯔꯇꯪ ꯉꯥꯏꯔꯝꯃꯨ꯫ ꯍꯧꯖꯤꯛ ꯃꯨꯍꯤ ꯑꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯜꯂꯤ, ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔꯒꯤ ꯍꯦꯗꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯍꯣꯖꯤꯟꯅ ꯇꯥꯍꯧꯔꯦ ꯃꯗꯨꯗꯤ ꯃꯨꯍꯤꯅ ꯍꯣꯖꯤꯟ ꯑꯁꯦ ꯀꯣꯏꯅꯁꯤ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯍꯥꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯍꯧꯖꯤꯛ ꯏꯟꯇꯔꯚ꯭ꯌꯨ ꯑꯗꯨ ꯁꯨꯠ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯅꯤꯡꯂꯝꯂꯤꯕ ꯑꯗꯨ ꯃꯨꯍꯤꯗ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯒꯤ ꯄꯣꯁꯇ ꯌꯥꯎꯔꯤꯕ ꯍꯣꯖꯤꯟꯒꯤ ꯐꯣꯇꯣ ꯑꯗꯨ ꯃꯍꯥꯛꯅ ꯀꯛꯊꯠꯀꯗꯕꯅꯤ꯫ ꯃꯗꯨꯗ ꯃꯨꯍꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯐꯣꯇꯣ ꯑꯗꯨ ꯀꯛꯄ ꯇꯥꯔꯒꯗꯤ ꯃꯤ ꯃꯌꯥꯝꯅ ꯈꯟꯒꯅꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤ ꯑꯁꯦ ꯍꯥꯟꯅ ꯀꯣꯏꯅꯔꯝꯃꯤ ꯑꯃꯗꯤ ꯍꯧꯖꯤꯛ ꯑꯁꯦ ꯇꯣꯛꯅꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯑꯥꯏꯂꯦꯟ ꯑꯗꯨꯗ ꯃꯍꯥꯛ ꯂꯩ ꯍꯥꯏꯕꯁꯤ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯇꯣ ꯎꯕꯗꯤ ꯐꯪꯈꯤꯗ꯭ꯔꯦ, ꯃꯍꯥꯛꯅ ꯃꯨꯍꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯊꯦꯡꯅꯕ ꯐꯪꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯗꯤꯅꯔ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ꯫ ꯃꯨꯍꯤꯅ ꯃꯉꯣꯟꯗ ꯃꯍꯥꯛꯀꯤ ꯅꯝꯕꯔ ꯄꯤꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯣꯖꯤꯟꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯊꯕꯛ ꯇꯧꯁꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯎ ꯐꯥꯎꯅꯅꯤꯡꯕ ꯂꯩꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯗ ꯍꯥꯏꯔꯛꯎ꯫ ꯍꯧꯖꯤꯛ ꯃꯨꯍꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯒꯤ ꯃꯅꯥꯛꯇ ꯍꯣꯖꯤꯟꯅ ꯊꯤꯜꯂꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯑꯁꯤ ꯍꯥꯟꯅ ꯈꯪꯅꯔꯝꯕ ꯑꯁꯤ ꯎꯕꯗ ꯃꯨꯍꯤ ꯑꯁꯤ ꯉꯛꯄꯗ ꯑꯣꯏ꯫ ꯃꯍꯥꯛꯅ ꯍꯪꯂꯛꯏ, ꯅꯈꯣꯏꯅꯤ ꯑꯁꯤ ꯀꯝꯗꯧꯅ ꯍꯥꯟꯅ ꯈꯪꯅꯔꯤꯕꯅꯣ? ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯀꯣꯃꯥꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯍꯣꯖꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯕꯨ ꯍꯪꯕ ꯀꯌꯥꯔꯛ ꯂꯥꯛꯂꯝꯃꯤ꯫ ꯅꯥꯀꯟ ꯑꯃꯔꯣꯝꯗꯅ ꯍꯣꯖꯤꯟ ꯑꯁꯤ ꯍꯧꯖꯤꯛ ꯌꯨꯝꯗ ꯍꯟꯈ꯭ꯔꯦ, ꯑꯃꯗꯤ ꯃꯍꯥꯛꯅ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨꯅ ꯃꯉꯣꯟꯗ ꯄꯤꯔꯛꯄ ꯇꯦꯂꯤꯁꯃꯦꯟ ꯑꯃ ꯃꯍꯥꯛꯅ ꯊꯦꯡꯅꯔꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯅ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯄꯤꯔꯛꯈꯤꯕꯅꯤ, ꯑꯗꯨꯒ ꯃꯇꯝꯗꯨꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯈꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯇꯦꯂꯤꯁꯃꯦꯟ ꯑꯁꯤ ꯊꯦꯡꯅꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤ ꯑꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟꯅꯒꯅꯤ, ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯑꯁꯦ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗꯨ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯍꯥꯛꯄꯨ ꯀꯥꯎꯊꯣꯛꯄꯤꯔꯝꯂꯦ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯕ꯭ꯔꯗꯔꯒ ꯑꯣꯏꯅ ꯀꯣꯏꯅꯈ꯭ꯔꯦ꯫ ꯑꯌꯨꯛꯇ ꯃꯨꯍꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯀꯝꯄ꯭ꯂꯤꯃꯦꯟꯇꯔꯤ ꯀꯥꯔꯠꯇꯒꯤ ꯍꯣꯖꯤꯟꯕꯨ ꯐꯣꯟ ꯇꯧꯁꯤꯔꯥ ꯅꯠꯇ꯭ꯔꯒ ꯇꯧꯔꯣꯏꯁꯤꯔꯥ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀꯥꯔꯠ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯌꯣꯡꯋꯨꯗꯒꯤ ꯐꯪꯕꯅꯤ꯫ ꯌꯣꯡꯋꯨꯅ ꯃꯨꯍꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯣꯖꯤꯟꯅ ꯃꯍꯥꯛꯀꯤ ꯐꯣꯇꯣ ꯑꯗꯨꯕꯨ ꯀꯛꯅꯕ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯃꯨꯍꯤꯗꯤ ꯍꯣꯖꯤꯟꯅ ꯍꯦꯟꯅ ꯉꯥꯡꯅꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯣꯟꯅꯊꯪꯗ ꯃꯨꯍꯤ ꯑꯁꯤ ꯐꯣꯇꯣ ꯑꯗꯨ ꯀꯛꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯨꯍꯤ ꯑꯁꯤ ꯐꯣꯟ ꯌꯥꯝꯅ ꯇꯧꯅꯤꯡꯗꯕ ꯇꯥꯔꯒꯁꯨ ꯍꯣꯖꯤꯟꯗ ꯐꯣꯟ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯀ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯑꯥꯏꯂꯦꯟꯗ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤ ꯍꯥꯏꯕꯗꯣ ꯃꯍꯥꯛꯀꯤ ꯃꯔꯝꯗ ꯄꯥꯎ ꯈꯔ ꯐꯪꯂꯦ꯫ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯣꯖꯤꯟꯅ ꯎꯅꯒꯗꯕ ꯅꯨꯄꯤ ꯑꯗꯨꯅꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯍꯣꯖꯤꯟ ꯃꯁꯥꯃꯛꯅꯁꯨ ꯇꯥꯍꯧꯔꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯣꯟꯅ ꯍꯣꯖꯤꯟ ꯑꯃꯁꯨꯡ ꯃꯨꯍꯤ ꯑꯁꯤ ꯊꯦꯡꯅꯗꯨꯅ ꯃꯨꯍꯤꯅ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯃꯍꯥꯛꯅ ꯊꯤꯒꯠꯂꯤꯕ ꯀꯔꯤꯒꯤꯅꯣ ꯑꯃꯗꯤ ꯍꯣꯖꯤꯟꯒꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯨꯝꯂꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯣ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕ ꯇꯥꯔꯝꯃꯤ, ꯑꯃꯗꯤ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯖꯕꯁꯨ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯍꯤꯅ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯍꯣꯖꯤꯟꯅ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯐꯥꯗꯖꯔꯝꯃꯤ, ꯑꯃꯗꯤ ꯃꯨꯍꯤꯕꯨ ꯃꯅꯨꯡꯗ ꯆꯪꯂꯛꯎ ꯍꯥꯏꯅ ꯏꯟꯚꯥꯏꯠ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯅꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯐꯝꯍꯜꯂꯕ ꯃꯇꯨꯡꯗ ꯍꯣꯖꯤꯟꯅ ꯃꯍꯥꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯝꯃꯤ, ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅꯗꯤ ꯃꯍꯥꯛꯀꯤ ꯐꯤꯂꯤꯡꯁꯤꯡ ꯑꯁꯤꯕꯨ ꯈꯪꯕꯤꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯑꯗꯨꯃꯛ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗ ꯃꯨꯍꯤꯅ ꯈꯪꯅꯤꯡꯂꯝꯃꯤ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯍꯣꯖꯤꯟꯒ ꯗꯦꯠ ꯑꯗꯨ ꯆꯠꯂꯝꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤ ꯑꯁꯦ ꯀꯣꯏꯅꯕꯒꯤ ꯆꯥꯟꯁ ꯂꯩꯕ꯭ꯔꯥ꯫ ꯃꯁꯤꯗ ꯃꯍꯥꯛꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯦꯠ ꯑꯗꯨ ꯆꯠꯂꯝꯕ ꯇꯥꯔꯒꯁꯨ ꯃꯈꯣꯏꯅꯤ ꯑꯁꯦ ꯀꯔꯤꯃꯠꯇ ꯀꯣꯏꯅꯔꯝꯃꯣꯏ, ꯃꯔꯝꯗꯤ ꯃꯥꯅ ꯃꯐꯝ ꯑꯗꯨ ꯆꯠꯂꯤꯕꯗꯣ ꯃꯥꯅ ꯅꯨꯡꯁꯤꯖꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯐꯝꯗ ꯆꯠꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯃꯨꯍꯤ ꯑꯁꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅꯗꯤ ꯍꯣꯖꯤꯟ ꯑꯁꯤꯕꯨ ꯂꯨꯅ ꯈꯟꯖꯤꯜꯂꯨꯔꯒ ꯍꯣꯖꯤꯟꯅꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤꯃꯠꯇ ꯑꯣꯏꯅ ꯈꯜꯂꯝꯗꯦ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯃꯨꯍꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯥꯅ ꯍꯪꯂꯤꯕ ꯑꯗꯨꯒꯤ ꯃꯔꯝꯗꯤ ꯍꯣꯖꯤꯟꯅ ꯃꯍꯥꯛ ꯑꯁꯤ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯣꯏ ꯍꯥꯏꯗꯨꯅ ꯃꯍꯥꯛꯀ ꯀꯣꯏꯅꯔꯒ ꯃꯍꯥꯛꯀꯤ ꯀꯥꯟꯅꯕ ꯂꯧꯊꯣꯛꯀꯗ꯭ꯔꯥ ꯍꯥꯏꯅ ꯈꯪꯅꯤꯡꯕꯒꯤꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯣꯖꯤꯟꯅ ꯃꯉꯣꯟꯗ ꯀꯣꯏꯅꯁꯤ ꯍꯥꯏꯗꯨꯅ ꯁꯨꯛꯍꯥꯏ ꯍꯥꯏꯔꯛꯑꯣꯏ, ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯑꯁꯦ ꯉꯁꯤ ꯎꯅꯔꯤꯕ ꯑꯁꯤꯅ ꯂꯣꯏꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯎꯅꯕꯒꯤ ꯃꯊꯧꯁꯨ ꯇꯥꯗ꯭ꯔꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯃꯥꯏ ꯄꯥꯛꯄꯗꯣ ꯑꯗꯨꯗꯤ ꯍꯣꯖꯤꯟꯅ ꯄꯥꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯏꯃꯣꯁꯅꯦꯜ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯑꯁꯦ ꯒꯨꯗ ꯕꯥꯏ ꯍꯥꯏꯅꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯃꯨꯍꯤ ꯑꯁꯤ ꯔꯦꯗ ꯀꯥꯔꯄꯦꯠ ꯏꯚꯦꯟꯠ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯉꯁꯥꯏꯒꯤ ꯃꯨꯚꯤ ꯑꯗꯨꯗ ꯃꯍꯥꯛꯅ ꯔꯣꯜ ꯂꯧꯔꯤꯕ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯅ ꯃꯉꯣꯟꯗ ꯑꯀꯤ ꯑꯈꯪ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯤꯃꯟꯈ꯭ꯔꯗꯨꯅ ꯇꯥꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕ ꯅꯨꯄꯥ ꯑꯃꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯜꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯗꯥꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯍꯣꯇꯦꯜ ꯔꯨꯝꯗ ꯃꯨꯍꯤ ꯑꯁꯤ ꯂꯥꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯧꯅ ꯀꯞꯂꯝꯃꯤ, ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯦ ꯉꯥꯎꯔꯦ꯫ ꯍꯧꯖꯤꯛ ꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯗ ꯎꯠꯊꯣꯔꯛꯂꯤ ꯃꯗꯨꯗꯤ
ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯂꯤꯕ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯃꯨꯏꯅ ꯇꯥꯕ ꯇꯥꯔꯒꯗꯤ ꯔꯦꯗ ꯀꯥꯔꯄꯦꯠ ꯏꯚꯦꯟꯠ ꯑꯗꯨ ꯂꯣꯏꯅꯃꯛ ꯃꯥꯡꯍꯜꯂꯒꯅꯤ ꯑꯗꯨꯅ ꯍꯥꯏꯔꯤꯕꯗꯨꯕꯨ ꯃꯥꯡꯍꯟꯗꯅꯕꯒꯤꯗꯃꯛꯇ ꯆꯦꯟꯁꯤꯜꯂꯛꯂꯤꯕꯅꯤ ꯅꯨꯄꯥ ꯑꯁꯤ ꯑꯆꯝꯕ ꯅꯨꯄꯥ ꯅꯠꯇꯦ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯍꯤꯔꯣ ꯀꯧꯏ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤꯁꯨ ꯁꯦꯂꯦꯕ꯭ꯔꯤꯇꯤ ꯑꯃꯅꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯃꯨꯏꯕꯨ ꯀꯟꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯦ ꯍꯦꯟꯅ ꯃꯃꯤꯡ ꯆꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯅꯥꯀꯟ ꯑꯃꯔꯣꯝꯗ ꯍꯤꯔꯣꯒꯤ ꯇꯤꯝꯅ ꯃꯍꯥꯛꯀꯤ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛꯇ ꯀꯔꯝꯕ ꯍꯤꯔꯣꯏꯟꯒ ꯄꯥꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯅꯔꯝꯃꯤ ꯑꯗꯨꯕꯨ ꯔꯦꯗ ꯀꯥꯔꯄꯦꯠ ꯏꯚꯦꯟꯠ ꯑꯗꯨꯗ ꯃꯨꯏꯒ ꯄꯨꯟꯅ ꯃꯍꯥꯛꯀ ꯎꯕꯗꯒꯤ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯨꯏ ꯑꯁꯦ ꯃꯍꯥꯛꯀꯤ ꯆꯞ ꯆꯥꯕ ꯀꯣ-ꯁ꯭ꯇꯥꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯗ ꯀꯣꯂꯦꯕ ꯇꯧꯔꯁꯤ ꯍꯥꯏꯅ ꯍꯥꯏꯔꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯏ ꯑꯃꯗꯤ ꯍꯣꯖꯤꯟ ꯑꯁꯦ ꯗꯣꯛꯇꯔ ꯑꯃꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯁꯤꯆꯨꯋꯦꯁꯟ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯍꯥꯏꯔꯝꯃꯤ ꯃꯥꯅ ꯍꯥꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯂꯕ ꯃꯨꯚꯤ ꯑꯗꯨꯗ ꯃꯥꯅ ꯂꯧꯈꯤꯕ ꯍꯣꯔꯔꯒꯤ ꯔꯣꯜ ꯑꯗꯨꯅ ꯃꯍꯥꯛ ꯑꯁꯦ ꯑꯗꯨꯃꯛ ꯃꯪꯂꯥꯛꯅꯍꯟꯕ ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯌా ꯑꯃ ꯊꯣꯛꯍꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯦ ꯉꯥꯎꯔꯕ꯭ꯔꯥ ꯃꯥꯅ ꯗꯣꯛꯇꯔ ꯑꯗꯨꯗꯁꯨ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈꯤ ꯍꯥꯏꯔꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯊꯣꯛꯍꯟꯈꯤꯕꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯒꯤ ꯃꯇꯥꯡ ꯑꯁꯦ ꯍꯦꯛ ꯄꯨꯈꯠꯂꯛꯄ ꯃꯇꯝꯗ ꯃꯤ ꯃꯌꯥꯝ ꯑꯁꯦ ꯋꯥꯔꯤ ꯑꯗꯨꯃꯛ ꯁꯥꯗꯅꯕ ꯍꯣꯠꯅꯩ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯇꯥꯔꯕ ꯃꯇꯨꯡꯗ ꯗꯣꯛꯇꯔꯅ ꯃꯉꯣꯟꯗ ꯍꯤꯗꯥꯛ ꯒꯨꯂꯤ ꯈꯔ ꯄꯤꯔꯦ ꯃꯨꯏꯒꯤ ꯃꯔꯤ ꯃꯇꯥꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯗꯣꯛꯇꯔꯗ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟ ꯑꯁꯦ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔ ꯅꯤꯡꯁꯤꯡꯂꯛꯏ ꯍꯥꯏꯔꯤꯕ ꯋꯥꯍꯩ ꯑꯁꯦ ꯃꯨꯏꯅ ꯅꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡꯗ ꯃꯍꯥꯛꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯃꯇꯝꯗ ꯃꯨꯏꯒꯤ ꯃꯔꯤ ꯃꯇꯥ ꯈꯔ ꯂꯥꯛꯏ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯔꯤ ꯃꯇꯥ ꯑꯁꯤꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯇꯅꯕ ꯑꯃꯗꯤ ꯑꯃꯨꯛ ꯍꯟꯅ ꯄꯥꯎ ꯐꯥꯎꯔꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯛꯂꯝꯃꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯏ ꯑꯁꯦ ꯍꯤꯔꯣꯒ ꯊꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯈꯜꯂꯨꯔꯤꯕꯅꯤ ꯍꯤꯔꯣ ꯑꯁꯦ ꯃꯍꯥꯛꯀꯤ ꯐꯦꯟꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀ ꯁꯦꯜꯐꯤ ꯄꯥꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁꯦꯜꯐꯤ ꯑꯃꯈꯛ ꯀꯥꯞꯂꯒ ꯍꯤꯔꯣ ꯑꯗꯨꯕꯨ ꯊꯥꯗꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯣꯖꯤꯟ ꯑꯁꯤ ꯏꯟꯇꯔꯚ꯭ꯌꯨ ꯑꯃꯒꯤꯗꯃꯛꯇ ꯀꯧꯔꯝꯃꯤ ꯃꯍꯥꯛꯄꯨ ꯀꯧꯔꯤꯕꯁꯤ ꯍꯤꯔꯣꯒꯤ ꯇꯤꯝꯅꯅꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯊꯕꯛ ꯑꯁꯤ ꯊꯥ ꯈꯔꯗꯤ ꯃꯍꯥꯛꯅ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯣꯏꯅ ꯃꯈꯣꯏꯒꯤ ꯊꯕꯛ ꯇꯧꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯄꯨ ꯔꯤꯀꯃꯦꯟ ꯇꯧꯔꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯁꯤꯟꯖꯨꯅꯅꯤ ꯍꯥꯏꯕꯁꯤ ꯇꯥꯔꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯦ ꯃꯈꯣꯏꯅ ꯄꯤꯔꯛꯂꯤꯕ ꯑꯣꯐꯔ ꯑꯗꯨꯕꯨ ꯇꯔꯟ ꯗꯥꯎꯟ ꯇꯧꯔꯝꯃꯤ ꯍꯥꯏꯕꯗꯤ ꯃꯥꯅ ꯌꯥꯔꯝꯗꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯁꯤꯟꯖꯨꯗ ꯃꯍꯥꯛꯀꯤ ꯕ꯭ꯔꯗꯔ ꯑꯗꯨꯗ ꯃꯍꯥꯛꯄꯨ ꯌꯥꯍꯟꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯅꯕ ꯍꯥꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯕ꯭ꯔꯗꯔꯒ ꯀꯣꯏꯅꯔꯤꯕꯅꯤ ꯑꯃꯗꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯣꯖꯤꯟ ꯑꯁꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯗ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯉꯥꯎꯇ꯭ꯔꯪ ꯐꯩꯇ꯭ꯔꯪꯕ ꯃꯌꯥꯝꯕ ꯅꯖꯤꯟ ꯁꯨꯛ ꯑꯁꯤ ꯂꯥꯛꯂꯝꯃꯤ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯄꯥꯎ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯀꯤ ꯕ꯭ꯔꯗꯔꯅ ꯂꯥꯛꯂꯤꯕ ꯑꯁꯦ ꯍꯣꯖꯤꯟꯗ ꯃꯍꯥꯛꯀꯤ ꯒꯔꯜꯐ꯭ꯔꯦꯟ ꯑꯃꯗꯤ ꯃꯍꯥꯛꯀ ꯊꯥ ꯑꯃꯗ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤ ꯑꯃꯗꯤ ꯍꯣꯖꯤꯟ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯣꯏꯔꯤꯕ ꯁꯤꯟ ꯑꯁꯤꯒ ꯎꯅꯕ ꯇꯥꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯖꯤꯟ ꯑꯁꯤ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯑꯗꯨ ꯃꯍꯥꯛ ꯇꯧꯔꯒꯦ ꯍꯥꯏꯅ ꯌꯥꯔꯛꯂꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯣ ꯑꯗꯨꯕꯨ ꯌꯥꯎꯕ ꯄꯥꯝꯂꯝꯗꯦ ꯃꯍꯥꯛꯅ ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔꯒꯤ ꯊꯕꯛ ꯑꯗꯣ ꯌꯥꯔꯕ ꯃꯇꯨꯡꯗ ꯍꯣꯖꯤꯟ ꯑꯁꯤ ꯁꯔꯄ꯭ꯔꯥꯏꯖ ꯑꯣꯏꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯂꯤꯗ ꯑꯦꯛꯇ꯭ꯔꯦꯁ ꯑꯁꯦ ꯍꯥꯏꯕꯗꯤ ꯍꯦꯔꯣꯏꯟꯒꯤ ꯔꯣꯜ ꯂꯧꯒꯗꯧꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯃꯨꯍꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯃꯗꯤ ꯃꯨꯍꯤꯁꯨ ꯍꯣꯖꯤꯟ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯏꯟꯇꯔꯚ꯭ꯌꯨ ꯍꯥꯏꯕꯗꯤ ꯃꯨꯍꯤꯒꯤ ꯏꯟꯇꯔꯚ꯭ꯌꯨ ꯌꯧꯔꯛꯂꯕ ꯃꯇꯝꯗ ꯃꯨꯍꯤ ꯑꯁꯦ ꯉꯁꯥꯏꯒꯤ ꯃꯪꯂꯥꯛꯅꯕꯗꯣ ꯑꯃꯨꯛꯀ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯪꯂꯥꯛꯅꯕ ꯑꯁꯦ ꯌꯥꯝꯅ ꯇꯣꯏꯅ ꯊꯣꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯤꯔꯣꯒꯤ ꯃꯦꯅꯦꯖꯔ ꯑꯁꯦ ꯃꯉꯣꯟꯗ ꯕꯤꯠꯍꯜꯂꯝꯃꯤ ꯀꯣꯟꯅ ꯃꯍꯥꯛꯀ ꯍꯣꯖꯤꯟꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗ ꯃꯥꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯣꯖꯤꯟꯅ ꯍꯥꯏꯔꯤꯕ ꯔꯣꯜ ꯑꯁꯦ ꯂꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯑꯦꯛꯁ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕ ꯑꯁꯦ ꯂꯨꯍꯣꯡꯒꯗꯧꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤꯕ ꯔꯣꯜ ꯑꯁꯤꯕꯨ ꯂꯧ ꯍꯥꯏꯕꯗꯒꯤ ꯂꯧꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯃꯨꯍꯤ ꯑꯁꯦ ꯃꯁꯥ ꯃꯊꯟꯇ ꯄꯪꯂꯕꯣꯏ ꯈꯟꯖꯔꯛꯏ ꯃꯔꯝꯗꯤ ꯍꯣꯖꯤꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤꯕꯨ ꯇꯧꯕ ꯂꯥꯛꯂꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯕ꯭ꯔꯗꯔꯒꯤ ꯋꯦꯗꯤꯡ ꯑꯗꯣ ꯌꯥꯎꯗꯅꯕꯒꯤꯗꯃꯛꯇꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯍꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯜꯇꯔ ꯏꯒꯣ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯃꯨꯚꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨꯅ ꯊꯣꯛꯂꯛꯂꯤ ꯑꯃꯗꯤ ꯃꯉꯣꯟꯗ ꯇꯝꯅꯕ ꯍꯧꯔꯛꯂꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯔꯝꯃꯤ ꯑꯗꯨꯒ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯂꯤꯐꯀꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯍꯤꯔꯣꯒꯤ ꯇꯤꯝ ꯑꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯂꯦ ꯑꯃꯗꯤ ꯃꯈꯣꯏꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯨꯍꯤ ꯑꯁꯦ ꯑꯉꯥꯎꯕꯤꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯍꯤꯅ ꯃꯍꯥꯛ ꯑꯁꯦ ꯉꯥꯎꯗꯦ ꯍꯥꯏꯗꯨꯅ ꯀꯟꯚꯤꯟꯁ ꯇꯧꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯑꯁꯤꯅ ꯃꯍꯥꯛ ꯑꯁꯦ ꯍꯦꯟꯅ ꯑꯉꯥꯎꯕꯤ ꯍꯥꯏꯕꯗꯣ ꯑꯣꯏꯍꯜꯂꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯦ ꯌꯥꯝꯅ ꯏꯀꯥꯏꯅ ꯆꯠꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟ ꯑꯁꯤ ꯑꯪꯀꯜ ꯀꯤꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯑꯪꯀꯜ ꯀꯤꯝꯅ ꯃꯉꯣꯟꯗ ꯃꯨꯍꯤꯒ ꯃꯈꯣꯏꯅꯤ ꯑꯁꯦ ꯀꯝꯗꯧꯔꯤꯕꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯖꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯑꯃꯗꯤ ꯑꯁꯨꯝꯅ ꯑꯪꯀꯜ ꯀꯤꯝꯒ ꯋꯥꯔꯤ ꯁꯥꯟꯅꯕꯗꯒꯤ ꯍꯣꯖꯤꯟ ꯑꯁꯦ
ꯃꯉꯣꯟꯗ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯁꯨ ꯃꯊꯧ ꯇꯥꯗꯕꯗ ꯃꯨꯍꯤꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯊꯤꯅ ꯇꯧꯕꯤꯔꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯇꯥꯟꯖꯥ ꯆꯥꯅꯅ ꯃꯨꯍꯤꯅ ꯍꯣꯖꯤꯟꯗ ꯀꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯁꯤ ꯎꯅꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯍꯤꯅ ꯍꯥꯏꯔꯛꯏ ꯅꯍꯥꯟ ꯑꯦꯛꯁꯀꯤ ꯃꯔꯝꯗ ꯄꯨꯈꯠꯂꯛꯄꯗꯣ ꯃꯍꯥꯛ ꯇꯁꯦꯡꯅꯃꯛꯀꯤ ꯁꯣꯏꯈ꯭ꯔꯦ ꯑꯃꯗꯤ ꯅꯍꯥꯟꯒꯤ ꯏꯂꯦꯚꯦꯇꯔ ꯍꯥꯏꯕꯗꯤ ꯂꯤꯞꯇ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯧꯅ ꯂꯥꯎꯈꯤꯕꯗꯒꯤ ꯃꯍꯥꯛꯀꯤ ꯗꯤꯃꯟꯁꯤꯡ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯨꯚꯤꯒꯤ ꯀꯦꯔꯦꯛꯇꯔ ꯑꯗꯣ ꯊꯣꯔꯛꯄꯗꯨ ꯂꯦꯞꯈ꯭ꯔꯦ ꯃꯪꯂꯥꯛꯅꯕꯁꯤꯡ ꯑꯗꯨꯁꯨ ꯂꯦꯞꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯦꯅꯦꯖꯔ ꯌꯨꯡꯋꯨꯅ ꯃꯉꯣꯟꯗ ꯐꯣꯟ ꯇꯧꯔꯛꯂꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯤꯔꯣꯒꯤ ꯇꯤꯝꯒꯤ ꯔꯣꯜ ꯑꯗꯣ ꯃꯍꯥꯛꯅ ꯐꯪꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯤꯔꯣꯏꯟ ꯑꯣꯏꯔꯒꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯦ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯦ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯤꯡꯅꯔꯤꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯈꯠꯆꯔꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯜꯇꯔ ꯏꯒꯣ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯗꯤꯃꯣꯟꯁꯤꯡ ꯑꯗꯣ ꯑꯃꯨꯛ ꯃꯉꯣꯟꯗ ꯍꯜꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯑꯃꯗꯤ ꯃꯪꯂꯥꯛꯅꯕꯁꯤꯡ ꯑꯗꯨꯁꯨ ꯑꯃꯨꯛꯀ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯕ ꯑꯁꯤꯅꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯣꯖꯤꯟꯗ ꯃꯍꯥꯛꯀ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯑꯁꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯄ꯭ꯔꯣꯖꯦꯛꯅꯤ ꯍꯥꯏꯕꯗꯤ ꯀꯟꯇ꯭ꯔꯤ ꯀꯌꯥ ꯑꯃꯗ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯍꯥꯛꯅ ꯍꯣꯖꯤꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤ ꯑꯁꯦ ꯄꯨꯟꯅ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯦ ꯀꯣꯏꯕ ꯑꯣꯏꯅ ꯆꯠꯃꯤꯟꯅꯕꯁꯨ ꯌꯥꯏ ꯑꯃꯗꯤ ꯐꯖꯔꯕ ꯃꯐꯝ ꯀꯌా ꯑꯃꯁꯨ ꯇꯨꯔ ꯆꯠꯄ ꯌꯥꯏ ꯑꯍꯥꯟꯕꯗ ꯍꯣꯖꯤꯟ ꯑꯁꯦ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯦ ꯐꯔꯦ ꯃꯍꯥꯛꯀꯤ ꯇ꯭ꯔꯥꯟꯁꯂꯦꯇꯔ ꯑꯣꯏꯔꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯍꯤꯔꯣ ꯑꯃꯗꯤ ꯃꯨꯍꯤ ꯑꯁꯦ ꯃꯈꯣꯏꯅ ꯀꯔꯤ ꯔꯣꯜ ꯂꯧꯒꯗꯧꯔꯤꯕꯅꯣ ꯑꯃꯗꯤ ꯀꯅꯥꯒ ꯀꯣ ꯁ꯭ꯇꯥꯔ ꯑꯣꯏꯃꯤꯟꯅꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯤ ꯁꯣ ꯑꯗꯣ ꯄꯨꯟꯅ ꯀꯨꯝꯃꯤꯟꯅꯒꯗꯧꯔꯤꯕ ꯑꯗꯣ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯇꯥꯔꯝꯃꯤ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯨꯍꯤꯅ ꯍꯤꯔꯣꯕꯨ ꯎꯔꯝꯃꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯤꯔꯣ ꯍꯥꯏꯔꯤꯕ ꯃꯤꯁꯛ ꯑꯁꯤꯅ ꯅꯍꯥꯟ ꯔꯦꯗ ꯀꯥꯔꯄꯦꯠꯀꯤ ꯏꯚꯦꯟꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯇꯨꯔꯛꯄ ꯃꯇꯝꯗ ꯀꯟꯕꯤꯈ꯭ꯔꯤꯕꯗꯣ ꯃꯍꯥꯛꯅꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯦ ꯃꯁꯥꯅ ꯃꯁꯥ ꯑꯁꯤꯕꯨ ꯌꯥꯝꯅ ꯄꯪꯖꯩ ꯍꯥꯏꯅ ꯑꯃꯨꯛ ꯈꯜꯂꯛꯂꯝꯃꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯔꯦꯗ ꯀꯥꯔꯄꯦꯠꯀꯤ ꯏꯚꯦꯟꯠ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯥꯐꯇꯔ ꯄꯥꯔꯇꯤ ꯍꯥꯏꯕꯗꯤ ꯏꯚꯦꯟꯠ ꯑꯗꯨ ꯁꯤꯟꯕ ꯂꯣꯏꯔꯕꯒꯤ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯕ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯈꯪꯂꯝꯗꯦ ꯑꯃꯗꯤ ꯀꯔꯤꯃꯠꯇ ꯊꯥꯒꯠ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯔꯝꯗꯦ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯤꯔꯣ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯐꯦꯟ ꯑꯃꯗꯧꯅ ꯇ꯭ꯔꯤꯠ ꯇꯧꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯌꯨꯡꯋꯨꯅ ꯃꯉꯣꯟꯗ ꯑꯦꯗꯚꯥꯏꯁ ꯇꯧꯔꯝꯃꯤ ꯃꯗꯨꯗꯤ ꯍꯤꯔꯣ ꯑꯁꯦ ꯇꯁꯦꯡꯅ ꯌꯥꯅꯅꯕ ꯍꯣꯠꯅꯧ ꯌꯥꯅꯗꯕ ꯇꯥꯔꯒꯗꯤ ꯃꯈꯣꯏꯒꯤ ꯃꯨꯚꯤ ꯑꯗꯨꯗ ꯑꯁꯣꯛꯄ ꯀꯌꯥ ꯑꯃ ꯂꯥꯛꯀꯅꯤ ꯃꯔꯝ ꯑꯁꯤꯅ ꯌꯥꯅꯕ ꯇꯥꯔꯒꯗꯤ ꯌꯥꯝꯅ ꯇꯣꯡꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯑꯅꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯂꯛꯏ ꯃꯗꯨꯗꯤ ꯍꯤꯔꯣ ꯑꯁꯦ ꯃꯨꯚꯤꯒ ꯄꯨꯟꯅ ꯑꯦꯛꯇꯤꯡ ꯇꯧꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯁꯣ ꯑꯗꯨ ꯃꯨꯚꯤꯒ ꯇꯧꯃꯤꯟꯅꯅꯕ ꯀꯟꯚꯤꯟꯁ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯊꯕꯛ ꯆꯪꯂꯝꯃꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯎ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯝꯗꯦ ꯑꯗꯨꯕꯨ ꯀꯣꯟꯅꯊꯪꯗ ꯌꯥꯔꯛꯂꯦ ꯃꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔ ꯏꯟꯆꯥꯔꯖꯇꯨꯅ ꯍꯣꯖꯤꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯅꯪꯅ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯕ ꯃꯇꯝꯗ ꯃꯨꯚꯤꯗ ꯍꯤꯔꯣꯅ ꯃꯍꯥꯛꯄꯨ ꯄꯥꯝꯗꯦ ꯍꯥꯏꯕꯁꯦ ꯈꯪꯍꯟꯒꯅꯨ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯁꯦꯡꯗꯣꯛꯆꯒꯦ ꯍꯤꯔꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖꯄꯥꯟꯗꯒꯤꯅꯤ ꯃꯍꯥꯛ ꯑꯁꯤ ꯖꯄꯥꯟꯒꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯑꯦꯛꯇꯔ ꯑꯃꯅꯤ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯗꯤ ꯀꯣꯔꯤꯌꯥꯗꯒꯤꯅꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯖꯄꯥꯅꯤꯁ ꯂꯣꯟ ꯈꯪꯗꯦ ꯑꯗꯨꯒ ꯍꯤꯔꯣꯁꯨ ꯀꯣꯔꯤꯌꯟ ꯂꯣꯟ ꯈꯪꯗꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅꯤꯅ ꯄꯥꯎ ꯐꯥꯎꯅꯕ ꯑꯁꯤ ꯍꯣꯖꯤꯟꯒꯤ ꯊ꯭ꯔꯨꯗ ꯇꯧꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯕꯗꯤ ꯍꯣꯖꯤꯟ ꯑꯁꯤꯅ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯣꯏꯕꯅꯤꯅ ꯃꯈꯣꯏꯅꯤ ꯄꯥꯎ ꯐꯥꯎꯅꯍꯟꯕꯗꯣ ꯃꯍꯥꯛꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯗꯤꯔꯦꯛꯇꯔꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯍꯤꯔꯣꯅ ꯃꯍꯥꯛꯅ ꯌꯥꯅꯤꯡꯗꯕꯗꯨ ꯎꯔꯛꯄ ꯇꯥꯔꯒꯁꯨ ꯑꯃꯗꯤ ꯇꯥꯕꯗ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯄ ꯇꯥꯔꯒꯁꯨ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯊꯩꯗꯣꯛꯂꯒ ꯃꯨꯚꯤꯗ ꯇꯝꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯍꯣꯖꯤꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯇꯧꯕ ꯇꯥꯔꯒꯗꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃꯒꯤ ꯔꯣꯜ ꯍꯥꯏꯕꯗꯤ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯄꯥꯎ ꯇꯝꯕ ꯍꯥꯏꯕꯁꯦ ꯃꯁꯤꯕꯨ ꯀꯥꯏꯍꯜꯂꯤ ꯍꯣꯖꯤꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯃꯗꯨ ꯉꯝꯂꯣꯏ ꯃꯔꯝꯗꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯑꯁꯤ ꯑꯆꯨꯝꯕ ꯑꯗꯨꯃꯛ ꯍꯥꯏꯒꯗꯕꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯃꯗꯨ ꯍꯥꯏꯗꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯑꯣꯏꯕ ꯄ꯭ꯔꯤꯟꯁꯤꯄꯜꯁꯤꯡ ꯃꯥꯌꯣꯛꯇ ꯃꯍꯥꯛ ꯊꯕꯛ ꯇꯧꯕ ꯇꯥꯔꯒꯅꯤ ꯑꯗꯨꯕꯨ ꯃꯊꯪꯒꯤ ꯁꯤꯟꯗ ꯌꯨꯡꯋꯨꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ ꯍꯤꯔꯣꯅ ꯃꯨꯚꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯈꯜꯂꯤ ꯃꯍꯥꯛ ꯃꯨꯚꯤ ꯑꯁꯤꯅ ꯀꯣ ꯁ꯭ꯇꯥꯔ ꯑꯣꯏꯒꯅꯤ ꯍꯥꯏꯕꯁꯤ ꯌꯥꯅꯤꯡꯕ꯭ꯔꯥ ꯃꯁꯤ ꯍꯪꯂꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟꯅ ꯗꯥꯏꯔꯦꯛ ꯄꯥꯎꯈꯨꯝ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯇꯣꯄꯤꯛꯇ ꯑꯣꯏꯅ ꯆꯦꯟꯖ ꯇꯧꯊꯣꯛꯏ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯃꯨꯚꯤꯒ ꯂꯣꯏꯅꯅ ꯋꯥꯀꯤꯡ ꯉꯥꯏꯍꯥꯛꯇꯪ ꯊꯣꯔꯛꯏ ꯑꯃꯗꯤ ꯑꯁꯨꯝꯅ ꯊꯣꯛꯄ ꯃꯇꯝꯗ ꯃꯨꯚꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯑꯣꯡ ꯗꯣꯔꯦꯃꯤꯅ ꯃꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯑꯗꯨꯃꯛ ꯍꯥꯏꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯀꯔꯤꯅꯣ ꯍꯥꯏꯕꯗꯨ ꯃꯥꯅ ꯈꯪꯕꯗꯤ ꯉꯝꯂꯝꯗꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯃꯍꯥꯛꯀꯤ ꯀꯦꯔꯦꯛꯇꯔ ꯑꯗꯨ ꯎꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯪꯂꯥꯟꯅꯕ ꯀꯌా ꯑꯃꯅ ꯊꯟꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯪꯅꯤꯡꯂꯝꯃꯤ ꯍꯤꯔꯣꯅ ꯃꯍꯥꯛꯀꯤ ꯃꯇꯥꯡꯗ ꯀꯔꯤ ꯍꯥꯏꯕꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯣꯖꯤꯟꯗ ꯍꯪꯂꯝꯃꯤ ꯑꯁꯨꯝꯅ ꯍꯪꯂꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟ ꯑꯁꯤ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯍꯥꯏꯅꯤꯡꯂꯝꯗꯦ ꯑꯃꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯒꯦ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯇꯥꯡ ꯑꯗꯨ ꯆꯥꯗ꯭ꯔꯦ ꯃꯔꯝꯗꯤ ꯌꯣꯡꯋꯨ ꯑꯁꯤ ꯂꯥꯛꯂꯦ ꯑꯃꯗꯤ ꯃꯈꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯗꯨꯕꯨ ꯃꯔꯛ ꯊꯠꯂꯒ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯨꯚꯤ ꯑꯁꯤ ꯉꯁꯤꯒꯤꯗꯃꯛꯇ ꯄꯣꯊꯥꯕ ꯃꯇꯝ ꯌꯧꯔꯦ ꯃꯁꯤ ꯍꯥꯏꯕꯗꯒꯤ ꯃꯨꯚꯤ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤ ꯁꯣ ꯑꯗꯨ ꯅꯝꯕ ꯍꯧꯔꯛꯂꯝꯃꯤ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤꯗ ꯃꯈꯣꯏꯅ ꯇꯧꯒꯗꯧꯔꯤꯕ ꯑꯁꯤ ꯃꯈꯣꯏꯁꯤ ꯃꯐꯝ ꯀꯌꯥ ꯑꯃꯗ ꯀꯣꯏꯕ ꯆꯠꯀꯗꯧꯔꯤꯕꯅꯤ ꯑꯃꯗꯤ ꯍꯤꯔꯣ ꯑꯃꯗꯤ ꯃꯨꯚꯤ ꯃꯈꯣꯏꯅꯤ ꯑꯁꯤ
ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤꯒꯤ ꯂꯣꯏꯔꯛꯄ ꯐꯥꯎꯕꯗ ꯅꯨꯡꯁꯤꯅꯔꯛꯄ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯅꯔꯛꯇꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯌꯦꯡꯒꯗꯧꯔꯤꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯡꯁꯤꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯀꯣꯏꯅꯔꯒ ꯂꯣꯏꯁꯤꯟꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯅꯨꯡꯁꯤꯅꯔꯛꯇꯕ ꯇꯥꯔꯒꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯂꯥꯞꯅꯔꯒ ꯂꯣꯏꯁꯤꯟꯈꯤꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯁꯣ ꯑꯁꯤꯒꯤ ꯅꯝꯕ ꯑꯁꯤ ꯍꯧꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯁꯣ ꯑꯁꯤ ꯍꯦꯛ ꯍꯧꯔꯛꯄꯒ ꯍꯤꯔꯣꯅ ꯃꯨꯍꯤꯗ ꯌꯥꯝꯅ ꯂꯨꯔꯕ ꯊꯕꯛ ꯑꯃ ꯄꯤꯔꯛꯏ꯫ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯗꯨꯗꯤ ꯍꯤꯔꯣꯒꯤ ꯂꯩꯐꯝ ꯑꯗꯨꯕꯨ ꯕꯦꯂꯨꯟ ꯀꯌꯥ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯔꯒ ꯃꯨꯍꯤꯅ ꯊꯤꯒꯗꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯍꯣꯖꯤꯟ ꯍꯦꯛ ꯅꯠꯇꯕ ꯃꯤꯁꯛ ꯈꯨꯗꯤꯡꯃꯛꯅꯗꯤ ꯌꯥꯝꯅ ꯀ꯭ꯌꯨꯠ ꯑꯣꯏ ꯑꯃꯗꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯨꯍꯤꯗꯤ ꯃꯁꯤ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯌꯥꯝꯅ ꯋꯥꯕꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯨꯍꯤꯒꯤ ꯑꯋꯥꯕ ꯑꯁꯤꯕꯨ ꯌꯦꯡꯕ ꯉꯝꯗꯕꯗꯒꯤ ꯇꯨꯃꯤꯟꯅ ꯍꯣꯖꯤꯟꯅ ꯍꯤꯔꯣꯒꯤ ꯂꯩꯐꯝ ꯑꯗꯨꯕꯨ ꯃꯉꯣꯟꯗ ꯇꯥꯛꯊꯣꯛꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯍꯤꯒꯤ ꯑꯋꯥꯕ ꯀꯌꯥ ꯑꯃꯕꯨ ꯍꯣꯖꯤꯟꯅ ꯀꯟꯍꯜꯂꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯟ ꯑꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯤꯔꯣꯅ ꯃꯨꯍꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯄꯨ ꯑꯁꯨꯝꯅ ꯇꯧꯍꯜꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯀꯦꯔꯦꯛꯇꯔ ꯖꯣꯝꯕꯤ ꯑꯗꯨꯒꯨꯝꯅ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨꯕꯨ ꯎꯠꯊꯣꯛꯄ ꯉꯝꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯗꯤꯁꯅꯤꯒꯤ ꯄ꯭ꯔꯤꯟꯁꯦꯁ ꯅꯠꯇꯦ, ꯑꯗꯨꯕꯨ ꯖꯣꯝꯕꯤ ꯑꯃꯅꯤ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯍꯣꯖꯤꯟꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡ ꯑꯁꯤꯕꯨ ꯃꯨꯍꯤꯗ ꯏꯟꯇꯔꯄ꯭ꯔꯤꯠ ꯇꯧꯔꯝꯗꯦ, ꯍꯥꯏꯕꯗꯤ ꯋꯥꯍꯟꯊꯣꯛ ꯍꯟꯗꯣꯛꯂꯒ ꯍꯥꯏꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯀꯝꯄ꯭ꯂꯤꯃꯦꯟ ꯑꯃ ꯑꯣꯏꯅ ꯄꯤꯔꯝꯃꯤ꯫ ꯍꯥꯏꯅꯤꯡꯂꯤꯕꯗꯤ ꯃꯨꯍꯤ ꯑꯃꯗꯤ ꯍꯤꯔꯣ ꯑꯁꯤ ꯄꯥꯎ ꯐꯥꯎꯅꯕ ꯅꯠꯇꯦ, ꯑꯃꯅ ꯖꯄꯥꯅꯤꯁ ꯉꯥꯡꯂꯤꯕꯅꯤ ꯑꯃꯅ ꯀꯣꯔꯤꯌꯟ ꯉꯥꯡꯂꯤꯕꯅꯤ, ꯑꯃꯗꯤ ꯃꯨꯍꯤꯒꯤ ꯍꯦꯗꯐꯣꯟ ꯑꯃ ꯑꯗꯨꯃꯛ ꯍꯥꯞꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯍꯣꯖꯤꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯍꯤꯔꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯔꯤꯁꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯑꯃꯨꯛ ꯇꯝꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯐꯖꯗ꯭ꯔꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯤꯔꯣꯅ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟꯅ ꯃꯗꯨꯕꯨ ꯅꯨꯡꯉꯥꯏꯇꯕꯗꯒꯤ ꯃꯗꯨꯕꯨ ꯁꯦꯝꯗꯣꯛꯂꯒ ꯑꯣꯏꯅ ꯍꯥꯏꯔꯤꯕꯅꯤ꯫ ꯃꯊꯪꯗ ꯍꯤꯔꯣꯗ ꯃꯨꯍꯤꯅ ꯌꯥꯝꯅ ꯐꯖꯈ꯭ꯔꯕ ꯂꯩ ꯃꯅꯥ ꯀꯌꯥ ꯑꯃ ꯄꯨꯟꯁꯤꯜꯂꯒ ꯁꯦꯝꯕ ꯍꯥꯔꯠ ꯃꯥꯟꯕ ꯁꯦꯞ ꯑꯃ ꯎꯠꯂꯝꯃꯤ꯫ ꯃꯗꯨ ꯎꯔꯒ ꯍꯔꯥꯎꯒꯗ꯭ꯔꯥ ꯍꯥꯏꯔꯒ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯍꯤꯔꯣꯅ ꯍꯥꯏꯔꯤꯕ ꯒꯤꯐ ꯑꯗꯨꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯥꯟꯅꯗ꯭ꯔꯕ ꯑꯃꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯐꯖꯗꯕ ꯒꯤꯐꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯨꯝꯅ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯃꯨꯍꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯂꯩ ꯃꯅꯥ ꯑꯃ ꯂꯧꯈꯠꯂꯦ, ꯑꯗꯨꯒ ꯍꯥꯏꯔꯤꯕꯁꯤ ꯍꯤꯔꯣꯗ ꯄꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤꯗ ꯑꯃꯨꯛꯀ ꯍꯤꯔꯣꯅ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠꯇ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯂꯩꯔꯤꯕ ꯃꯦꯄꯜꯒꯤ ꯃꯅꯥꯁꯤꯡ ꯑꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯀꯟꯇꯦꯛ ꯂꯦꯟꯁ ꯑꯗꯣ ꯃꯐꯝ ꯑꯗꯨ ꯇꯥꯈ꯭ꯔꯦ꯫ ꯃꯁꯤ ꯇꯥꯕꯗꯒꯤ ꯇꯤꯚꯤ ꯁꯣ ꯑꯗꯨꯕꯨ ꯁꯨꯠ ꯇꯧꯕꯗ ꯌꯥꯎꯔꯤꯕ ꯀ꯭ꯔꯨ ꯃꯌꯥꯝ ꯑꯗꯨ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯃꯍꯥꯛꯀꯤ ꯀꯟꯇꯦꯛ ꯂꯦꯟꯁ ꯑꯗꯨꯕꯨ ꯊꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯖꯤꯟꯅ ꯍꯤꯔꯣꯒꯤ ꯑꯦꯁꯤꯁꯇꯦꯟ ꯅꯅꯥꯃꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ, ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯈꯪꯉꯤ ꯍꯤꯔꯣꯅ ꯃꯨꯍꯤꯕꯨ ꯄꯥꯝꯗꯦ, ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯌꯥꯅꯕ ꯑꯃ ꯆꯪꯏ, ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯁꯣ ꯑꯁꯤꯗ ꯑꯀꯥꯏꯕ ꯂꯥꯛꯀꯅꯤ꯫ ꯍꯧꯖꯤꯛ ꯍꯣꯖꯤꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯊꯤꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯍꯤ ꯂꯥꯛꯂꯦ, ꯑꯗꯨꯒ ꯃꯨꯍꯤꯅ ꯍꯥꯏꯔꯛꯏ ꯖꯄꯥꯅꯤꯁ ꯔꯦꯁꯇꯨꯔꯦꯟꯠ ꯑꯃꯗ ꯆꯠꯂꯨꯁꯤ, ꯑꯃꯗꯤ ꯑꯁꯨꯝꯅ ꯆꯠꯀꯗꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯅ ꯍꯤꯔꯣꯗ ꯒꯤꯐ ꯑꯃ ꯂꯩꯅꯕꯒꯤꯗꯃꯛꯇꯅꯤ꯫ ꯃꯁꯤ ꯍꯥꯏꯕꯗꯒꯤ ꯍꯣꯖꯤꯟꯅ ꯐꯔꯦ ꯍꯥꯏꯔꯒ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟꯗ ꯃꯨꯍꯤꯅ ꯍꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯍꯤꯔꯣꯅ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯄꯨ ꯄꯥꯝꯕꯖꯥꯠꯂ, ꯃꯔꯝꯗꯤ ꯍꯤꯔꯣꯅ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏ, ꯑꯗꯨꯕꯨ ꯍꯣꯖꯤꯟꯅ ꯃꯗꯨ ꯄꯥꯔꯠꯇ ꯍꯟꯗꯣꯔꯛꯄ ꯃꯇꯝꯗꯗꯤ ꯋꯥ ꯈꯔ ꯈꯛꯇꯃꯛ ꯍꯥꯏ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟꯅ ꯑꯁꯦꯡꯕ ꯑꯗꯨꯕꯨ ꯍꯥꯏꯗꯣꯛꯂꯝꯗꯦ, ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯥꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯨ, ꯑꯩ ꯍꯧꯖꯤꯛ ꯊꯕꯛ ꯈꯔ ꯂꯩ꯫ ꯑꯁꯨꯝꯅ ꯍꯣꯖꯤꯟ ꯑꯁꯦ ꯍꯦꯛ ꯆꯠꯈꯤꯕꯒ ꯃꯨꯍꯤꯅ ꯑꯣꯟꯊꯣꯔꯛꯄ ꯃꯇꯝꯗ ꯍꯤꯔꯣ ꯑꯁꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯕꯁꯤ ꯎꯔꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯁꯤ ꯀꯩꯁꯨ ꯇꯧꯗꯦ, ꯑꯃꯗꯤ ꯉꯁꯥꯏ ꯃꯍꯥꯛꯅ ꯀꯟꯇꯦꯛ ꯂꯦꯟꯁ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕꯗꯨ ꯍꯥꯏꯖꯤꯟꯅꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯤꯕꯒꯤ ꯃꯔꯝꯗꯤ ꯁꯣ ꯑꯗꯨꯗ ꯄꯨꯟꯅ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯡ ꯇꯧꯕꯗꯣ ꯄꯥꯝꯗꯕꯒꯤꯅꯤ꯫ ꯑꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯊꯦꯡꯅꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯛꯐꯝ ꯗꯣꯔꯦꯃꯤ ꯑꯁꯤ ꯊꯣꯔꯛꯂꯦ, ꯑꯃꯗꯤ ꯃꯉꯣꯟꯗ ꯊꯃꯣꯏꯒꯤ ꯁꯦꯞ ꯃꯥꯟꯕ ꯅꯨꯡ ꯑꯃ ꯄꯤꯔꯛꯏ, ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯅꯨꯡ ꯑꯁꯤꯕꯨ ꯊꯨꯒꯥꯏꯌꯨ, ꯀꯔꯤꯒꯨꯝꯕ ꯊꯨꯒꯥꯏꯕ ꯇꯥꯔꯒꯗꯤ ꯍꯤꯔꯣꯒꯤ ꯃꯀꯣꯛ ꯑꯁꯦ ꯀꯥꯏꯔꯒꯗꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯍꯤꯅ ꯁꯣꯔ ꯌꯥꯝ ꯁꯥꯡꯅ ꯆꯤꯡꯁꯤꯜꯂꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯤꯠ ꯑꯗꯨꯕꯨ ꯈꯨꯝꯖꯤꯜꯂꯝꯃꯤ, ꯑꯃꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯃꯤꯠ ꯄꯥꯡꯊꯣꯔꯛꯄ ꯃꯇꯝꯗ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯥꯡꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯗꯣꯔꯦꯃꯤ ꯃꯥꯡꯈ꯭ꯔꯦ, ꯑꯃꯗꯤ ꯃꯝꯁꯤꯜꯂꯝꯕ ꯀꯌꯥ ꯑꯃꯁꯨ ꯃꯥꯡꯈ꯭ꯔꯦ꯫ ꯑꯃꯗꯤ ꯍꯣꯖꯤꯟꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯄꯨꯝꯅꯃꯛ ꯍꯣꯖꯤꯟꯗ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯖꯤꯟ ꯑꯁꯤ ꯍꯤꯔꯣꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ, ꯑꯃꯗꯤ ꯍꯤꯔꯣꯒꯤ ꯕꯦꯒꯇ ꯌꯥꯎꯔꯝꯂꯤꯕ ꯀꯟꯇꯦꯛ ꯂꯦꯟꯁꯁꯤꯡ ꯍꯣꯖꯤꯟꯅ ꯐꯪꯂꯦ꯫ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯍꯤꯔꯣꯗ ꯎꯠꯂꯝꯃꯤ, ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯈꯪꯉꯤ, ꯃꯔꯝ ꯑꯁꯤꯅ ꯃꯗꯨꯁꯤꯡ ꯑꯗꯨ ꯂꯦꯞꯄꯨ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯍꯤꯔꯣ ꯑꯁꯤ ꯆꯦꯟꯗꯨꯅ ꯂꯥꯛꯂꯦ, ꯑꯃꯗꯤ ꯃꯨꯍꯤꯕꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ꯫ ꯃꯍꯥꯛꯅ ꯌꯥꯝꯅ ꯄꯥꯈꯠꯂꯝꯃꯤ ꯃꯗꯨꯗꯤ ꯃꯨꯍꯤ ꯑꯁꯤ ꯃꯍꯥꯛꯀꯤ ꯗꯣꯔꯦꯃꯤ ꯑꯗꯨ ꯊꯣꯔꯛꯇꯨꯅ ꯑꯃꯨꯛ ꯌꯥꯝꯅ ꯋꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯂꯒꯅꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯥꯁꯇ ꯊꯦꯡꯅꯔꯕ ꯃꯇꯝꯗꯗꯤ ꯃꯨꯍꯤꯗꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯃꯍꯥꯛꯀꯤ ꯐꯦꯟꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯇꯣꯒ꯭ꯔꯥꯐ ꯁꯥꯏꯟ ꯇꯧꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯁꯤ ꯀꯥꯔꯗ ꯂꯥꯛꯂꯦ, ꯑꯃꯗꯤ ꯍꯣꯖꯤꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯣ ꯑꯁꯤ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯝꯒꯗꯧꯔꯤ, ꯍꯥꯏꯕꯗꯤ ꯁꯣ ꯑꯁꯤ ꯃꯈꯥ ꯆꯠꯊꯒꯗꯧꯔꯤ, ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯄꯥꯝꯕ ꯇꯥꯔꯒꯗꯤ ꯍꯤꯔꯣꯗ ꯐꯠꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯁꯤꯖꯤꯟꯅꯔꯁꯨ ꯁꯤꯖꯤꯟꯅꯧ, ꯑꯃꯗꯤ ꯆꯤꯟ ꯊꯤꯅꯤꯡꯉꯁꯨ ꯊꯤꯌꯨ, ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯃꯍꯥꯛ ꯀꯔꯤꯃꯠꯇ ꯈꯟꯗ꯭ꯔꯦ, ꯑꯃꯗꯤ ꯃꯍꯥꯛꯅ ꯂꯩꯔꯤꯕꯁꯤ ꯃꯨꯍꯤꯒꯤ ꯃꯥꯏꯀꯩꯗꯅꯤ꯫ ꯍꯤꯔꯣ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯄꯪꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯅꯤ,
ꯑꯁꯨꯝꯅ ꯃꯥꯅ ꯍꯥꯏꯔꯛꯏ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯀꯌꯥ ꯑꯁꯤ ꯁꯥꯟꯅꯕꯗꯒꯤ ꯃꯨꯌꯤ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯠꯀ ꯂꯣꯏꯅꯅ ꯍꯥꯔꯠ ꯁꯥꯏꯟ ꯑꯃ ꯍꯣꯖꯤꯟꯅ ꯇꯧꯔꯝꯃꯤ ꯃꯁꯤ ꯎꯕꯗꯒꯤ ꯍꯣꯖꯤꯟ ꯑꯁꯤ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯁꯨꯝꯅ ꯍꯣꯖꯤꯟ ꯑꯁꯤꯕꯨ ꯉꯛꯍꯜꯂꯝꯃꯒ ꯃꯨꯌꯤ ꯑꯁꯤ ꯆꯦꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯁꯣ ꯃꯐꯝ ꯑꯗꯨꯗ ꯃꯨꯌꯤ ꯑꯁꯤ ꯍꯤꯔꯣꯒ ꯑꯃꯨꯛ ꯊꯦꯡꯅꯔꯦ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯑꯃꯅ ꯑꯃꯗ ꯋꯥ ꯑꯃꯠꯇ ꯉꯥꯡꯅꯔꯝꯗꯦ ꯑꯃꯗꯤ ꯌꯦꯡꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯨꯌꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯦ ꯑꯃꯗꯤ ꯃꯈꯣꯏꯅ ꯁꯨꯇꯤꯡ ꯑꯗꯨ ꯃꯈꯥ ꯆꯠꯊꯕ ꯃꯇꯝꯗ ꯍꯤꯔꯣ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯃꯥꯅ ꯌꯥꯝꯅ ꯊꯤꯅ ꯃꯨꯌꯤꯕꯨ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯨꯌꯤ ꯑꯁꯤ ꯃꯉꯣꯟꯗ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯑꯃꯗꯤ ꯌꯥꯝꯅ ꯊꯧꯖꯥꯜ ꯍꯩꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯎꯠꯂꯤ ꯑꯁꯨꯝꯅ ꯃꯨꯌꯤꯅ ꯑꯗꯨꯃꯛ ꯅꯨꯡꯁꯤꯅ ꯇꯧꯕꯁꯤ ꯎꯕꯗꯒꯤ ꯍꯤꯔꯣ ꯑꯁꯤ ꯃꯨꯌꯤꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯐꯥꯎꯔꯛꯏ ꯑꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯖꯣꯝꯕꯤ ꯑꯃꯒꯤ ꯊꯃꯣꯏꯅ ꯃꯍꯥꯛꯄꯨ ꯁꯣꯛꯍꯜꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯦ ꯖꯣꯝꯕꯤ ꯑꯃꯕꯨ ꯅꯨꯡꯁꯤꯔꯛꯂꯕ ꯖꯥꯠꯂ ꯅꯨꯃꯤꯠꯇꯨꯒꯤ ꯁꯣ ꯑꯁꯤ ꯅꯝꯕ ꯂꯣꯏꯔꯦ ꯑꯃꯗꯤ ꯃꯨꯌꯤ ꯑꯁꯤ ꯍꯣꯖꯤꯟꯒ ꯊꯦꯡꯅꯒꯅꯤ ꯈꯟꯕꯗ ꯌꯥꯝꯅ ꯂꯥꯡꯇꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗꯗꯤ ꯍꯣꯖꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁꯀ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕꯁꯤ ꯃꯥꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯑꯁꯤ ꯀꯥꯏꯈ꯭ꯔꯦ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯀꯌꯥꯅꯤ ꯃꯥ ꯍꯧꯈ꯭ꯔꯦ ꯑꯃꯗꯤ ꯍꯤꯔꯣ ꯑꯃꯗꯤ ꯃꯨꯌꯤ ꯃꯈꯣꯏꯅꯤꯒꯤ ꯐꯤꯂꯝ ꯅꯝꯕ ꯑꯁꯤ ꯌꯥꯝꯅ ꯅꯥꯟꯅ ꯆꯠꯊꯔꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝ ꯅꯝꯕꯒꯤ ꯅꯨꯃꯤꯠꯁꯤꯡ ꯑꯁꯤꯗ ꯃꯨꯌꯤ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯏ ꯇꯁꯦꯡꯅꯃꯛꯀꯤ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯄ꯭ꯔꯗꯛꯁꯟ ꯇꯤꯝꯅꯁꯨ ꯈꯪꯉꯤ ꯃꯗꯨꯗꯤ ꯃꯨꯌꯤ ꯑꯁꯤ ꯍꯤꯔꯣꯅ ꯌꯥꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯕꯁꯤ ꯑꯗꯨꯕꯨ ꯍꯤꯔꯣ ꯑꯁꯤ ꯗꯤꯚꯥ ꯑꯃ ꯁꯥꯗꯨꯅ ꯍꯥꯏꯕꯗꯤ ꯌꯥꯝꯅ ꯅꯩꯕ ꯅꯨꯄꯥ ꯑꯃ ꯁꯥꯗꯨꯅ ꯂꯩ ꯑꯃꯗꯤ ꯀꯥꯟꯅꯗꯕꯗ ꯃꯨꯌꯤꯗ ꯑꯋꯥꯕ ꯄꯤ ꯍꯥꯏꯕꯁꯤꯁꯨ ꯃꯈꯣꯏꯅ ꯈꯪꯉꯤ ꯍꯤꯔꯣ ꯃꯁꯥꯃꯛꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯂꯝꯗꯦ ꯃꯨꯌꯤ ꯑꯁꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯍꯥꯏꯕꯁꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯦ ꯀꯔꯤꯁꯨ ꯇꯧꯗꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯅꯣꯛꯇꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯑꯣꯠꯄ ꯇꯥꯔꯒꯁꯨ ꯃꯉꯣꯟꯗꯁꯨ ꯑꯗꯨꯃꯛ ꯀꯔꯤꯁꯨ ꯅꯨꯡꯉꯥꯏꯇꯕꯁꯨ ꯎꯠꯂꯝꯗꯦ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯅꯅꯥꯃꯩꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯍꯤꯔꯣꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯨꯌꯤꯅ ꯅꯨꯡꯁꯤꯔꯝꯂꯒꯅꯤ ꯃꯁꯤ ꯇꯥꯕꯗꯒꯤ ꯍꯤꯔꯣꯅ ꯃꯨꯌꯤ ꯑꯁꯤꯕꯨ ꯌꯦꯡꯗꯨꯅ ꯃꯇꯝ ꯈꯔ ꯂꯩꯔꯝꯃꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯂꯣꯟꯅ ꯌꯦꯡꯂꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯃꯍꯥꯛꯄꯨ ꯐꯥꯍꯧꯔꯦ ꯑꯁꯨꯝꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯍꯦꯛ ꯂꯥꯛꯄꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯦꯡꯂꯝꯗꯕ ꯁꯥꯏ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅꯁꯨ ꯃꯨꯌꯤꯁꯤꯕꯨ ꯅꯨꯡꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯕ ꯇꯥꯔꯒꯗꯤ ꯃꯤ ꯈꯨꯗꯤꯡꯃꯛꯅ ꯈꯜꯂꯒꯅꯤ ꯃꯗꯨꯗꯤ ꯃꯨꯌꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯅꯨꯡꯁꯤꯔꯛꯑꯦ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯌꯤꯗ ꯄꯥꯎ ꯄꯤꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯒꯤ ꯁꯣ ꯑꯗꯨꯒꯤ ꯑꯦꯛꯖꯤꯀ꯭ꯌꯨꯇꯤꯚ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯁꯤ ꯃꯈꯣꯏꯒ ꯂꯣꯏꯅꯅ ꯊꯕꯛ ꯇꯧꯕ ꯑꯁꯤ ꯇꯣꯛꯂꯒꯅꯤ ꯃꯁꯤ ꯇꯥꯕꯗꯒꯤ ꯃꯨꯌꯤ ꯑꯁꯤ ꯃꯇꯝ ꯈꯔ ꯃꯉꯣꯟꯗ ꯂꯩꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯍꯣꯖꯤꯟꯒꯤ ꯀꯥꯗ ꯂꯥꯛꯏ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯦ ꯃꯍꯥꯛꯅ ꯀꯣꯟꯅ ꯈꯪꯂꯛꯂꯦ ꯃꯗꯨꯗꯤ ꯍꯣꯖꯤꯟ ꯑꯁꯤ ꯕꯨꯛ ꯁꯣꯞ ꯑꯃꯗ ꯆꯠꯈ꯭ꯔꯦ ꯍꯣꯖꯤꯟ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯪꯂꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯁ꯭ꯄꯦꯛ ꯑꯁꯤ ꯃꯨꯌꯤꯅ ꯎꯞꯂꯒ ꯆꯠꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯁ꯭ꯄꯦꯛ ꯑꯗꯨꯕꯨ ꯂꯧꯕ ꯂꯥꯛꯂꯅꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯀꯥꯒꯤ ꯁꯣꯁꯤꯡ ꯑꯁꯤ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯑꯃꯗꯤ ꯃꯍꯥꯛꯀ ꯂꯩꯃꯤꯟꯅꯕ ꯔꯨꯝꯃꯦꯠ ꯑꯗꯨꯁꯨ ꯌꯨ ꯌꯥꯝꯅ ꯊꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯝꯊꯈ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯉꯁꯤ ꯆꯪꯕ ꯍꯥꯏꯕꯁꯦ ꯑꯣꯏꯊꯣꯛꯇ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯌꯥꯝꯅ ꯆꯥꯟꯅꯅ ꯃꯨꯌꯤꯁꯨ ꯃꯍꯥꯛꯀꯤ ꯁꯣ ꯑꯁꯦ ꯀꯥꯎꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯍꯣꯜꯋꯦ ꯑꯗꯨꯗ ꯄꯨꯟꯅ ꯑꯍꯤꯡ ꯑꯗꯨꯕꯨ ꯂꯦꯟꯃꯤꯟꯅꯔꯦ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯈꯣꯏꯅꯤ ꯑꯁꯤ ꯏꯟꯖꯥꯡ ꯅꯥꯄꯤ ꯈꯔ ꯂꯩꯃꯤꯟꯅꯔꯁꯤ ꯍꯥꯏꯕꯗꯒꯤ ꯄꯨꯟꯅ ꯕꯖꯥꯔꯗ ꯂꯥꯛꯃꯤꯟꯅꯔꯦ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯩꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯃꯨꯌꯤꯅ ꯃꯍꯥꯛ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯑꯗꯨꯕꯨ ꯀꯣꯟꯅ ꯊꯪꯗ ꯍꯣꯖꯤꯟꯒ ꯊꯦꯡꯅꯕ ꯃꯇꯝꯗꯗꯤ ꯍꯣꯖꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯌꯨꯁꯤꯟꯒ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯃꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤ ꯇꯤꯚꯤ ꯁꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯁꯤ ꯌꯨꯁꯤꯟ ꯑꯣꯏꯔꯒꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯣꯖꯤꯟꯒ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯊꯕꯛ ꯇꯧꯃꯤꯟꯅꯔꯒꯅꯤ ꯃꯁꯤ ꯈꯪꯂꯛꯄꯗꯒꯤ ꯃꯨꯌꯤ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯛꯐꯝ ꯗꯣꯔꯦꯃꯤꯅ ꯃꯍꯥꯛꯄꯨ ꯈꯨꯗꯨꯝ ꯆꯟꯁꯤꯟꯒꯦ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯃꯁꯥꯕꯨ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯇꯧꯖꯔꯝꯃꯤ ꯑꯃꯗꯤ ꯗꯣꯔꯦꯃꯤ ꯑꯁꯤ ꯃꯥꯡꯈ꯭ꯔꯦ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯖꯤꯟꯅ ꯖꯤꯟꯁꯨꯗ ꯍꯪꯂꯝꯃꯤ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯀꯩꯗꯧꯔꯤꯕꯅꯣ ꯅꯪ ꯑꯁꯦ ꯂꯨꯍꯣꯡꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯕ ꯇꯧꯐꯝ ꯊꯣꯛꯇꯕ꯭ꯔꯥ ꯃꯗꯨꯗ ꯌꯨꯁꯤꯟꯅ ꯀꯔꯤꯃꯠꯇ ꯈꯨꯝꯂꯝꯗꯦ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯊꯃꯣꯏ ꯃꯅꯨꯡꯗꯗꯤ ꯃꯥꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯍꯣꯖꯤꯟꯒꯤ ꯕ꯭ꯔꯗꯔꯅ ꯃꯍꯥꯛ ꯑꯁꯦ ꯂꯨꯍꯣꯡꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀ ꯂꯨꯍꯣꯡꯁꯦ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯄꯨ ꯍꯔꯥꯎꯍꯟꯅꯕꯒꯤꯗꯃꯛꯇ ꯈꯛꯇꯃꯛꯅꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯌꯤ ꯑꯁꯤ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯃꯊꯟꯇ ꯇꯨꯃꯤꯟꯅ ꯃꯐꯝ ꯑꯃꯗ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯤꯔꯣ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯦ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯁꯤ ꯄꯥꯎ ꯐꯥꯎꯅꯗꯕꯗꯒꯤ ꯁꯥꯟꯅꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯤꯔꯣ ꯑꯁꯦ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯗꯕ ꯇꯥꯔꯒꯁꯨ ꯃꯨꯌꯤ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯕꯁꯤ ꯃꯍꯥꯛꯅ ꯈꯪꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯈꯜꯂꯝꯃꯤ ꯀꯔꯤꯅ ꯃꯔꯝ ꯑꯣꯏꯔꯒꯅꯣ ꯃꯍꯥꯛꯅ ꯑꯁꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯗꯨ ꯁꯤꯟꯖꯦꯟ ꯍꯥꯏꯔꯤꯕ ꯄ꯭ꯔꯣꯗ꯭ꯌꯨꯁꯔ ꯑꯁꯤꯕꯨ ꯋꯦꯜꯀꯝ ꯇꯧꯅꯕꯒꯤꯗꯃꯛꯇ ꯗꯤꯅꯔ ꯑꯃ ꯁꯤꯜꯂꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯨꯌꯤ ꯑꯁꯤ ꯑꯗꯨꯃꯛ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯗꯨꯅ ꯂꯩꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯅ
ꯃꯃꯥꯡꯉꯩꯗ ꯍꯣꯖꯤꯟꯒ ꯃꯍꯥꯛꯀ ꯁꯥꯟꯅꯈꯤꯕ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯏ ꯃꯗꯨꯗ ꯍꯣꯖꯤꯟꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯖꯤꯁꯨꯟ ꯑꯃꯗꯤ ꯃꯈꯣꯏꯅꯤꯒꯤ ꯅꯨꯡꯁꯤꯅꯕ ꯑꯁꯤ ꯌꯥꯝꯅ ꯇꯣꯛꯁꯤꯛ ꯑꯣꯏꯕ ꯁꯥꯏꯀꯜꯅꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯑꯃꯨꯛ ꯅꯨꯡꯁꯤꯅꯔꯝꯃꯅꯤ ꯑꯃꯨꯛ ꯇꯣꯛꯅꯔꯅꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯥꯏꯀꯜ ꯑꯁꯤ ꯑꯗꯨꯃꯛ ꯎꯪꯗꯨꯅ ꯂꯩꯕ ꯁꯥꯏꯀꯜ ꯑꯃꯅꯤ ꯃꯁꯤ ꯇꯥꯕꯗꯒꯤ ꯃꯥꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯖꯤꯁꯨꯟ ꯑꯃꯗꯤ ꯍꯣꯖꯤꯟ ꯑꯁꯤ ꯁꯣꯏꯗꯅꯃꯛꯀꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯈ꯭ꯔꯒꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯍꯣꯖꯤꯟꯅ ꯐꯅ ꯄꯥꯝꯗꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯊꯣꯛꯇꯨꯅ ꯂꯩꯔꯕ ꯊꯕꯛ ꯑꯃꯅꯤ ꯗꯤꯅꯔ ꯑꯁꯤ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯤꯁꯇꯔ ꯀꯤꯝꯅ ꯍꯣꯖꯤꯟꯕꯨ ꯀꯧꯔꯝꯃꯤ ꯑꯗꯨꯒ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯅ ꯂꯨꯍꯣꯡꯕꯒꯤ ꯁꯦꯔꯦꯃꯅꯤ ꯑꯗꯨꯕꯨ ꯌꯩꯊꯣꯛꯈ꯭ꯔꯦ ꯃꯨꯌꯤꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟ ꯑꯁꯤ ꯇꯨꯃꯤꯟꯅ ꯀꯞꯇꯨꯅ ꯂꯩ ꯍꯥꯏꯕꯁꯤ ꯎꯕꯗꯒꯤ ꯃꯥꯅ ꯆꯪꯂꯛꯏ ꯑꯗꯨꯒ ꯍꯣꯖꯤꯟꯅ ꯀꯩꯗꯧꯔꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯃꯇꯨꯡꯗ ꯈꯪꯂꯛꯂꯤ ꯃꯗꯨꯗꯤ ꯃꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯁꯤ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯩꯊꯣꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀ ꯖꯤꯁꯨꯟ ꯑꯁꯤ ꯑꯃꯨꯛ ꯍꯟꯖꯤꯟꯅꯔꯛꯄꯒꯤ ꯆꯥꯟꯁ ꯑꯃ ꯂꯩ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯨꯌꯤꯅ ꯈꯪꯂꯛꯂꯤ ꯃꯁꯤꯗꯒꯤ ꯃꯨꯌꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯁꯥꯏꯀꯜ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯃꯒ ꯀꯣꯏꯅꯧ ꯑꯗꯨꯒ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯇꯣꯞꯄ ꯃꯤꯁꯛ ꯑꯁꯦ ꯃꯍꯥꯛ ꯃꯁꯥꯃꯛ ꯑꯣꯏꯔꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯗꯨ ꯃꯍꯥꯛꯅ ꯄꯥꯝꯗꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯌꯦꯜꯂꯛꯀꯅꯨ ꯃꯔꯝꯗꯤ ꯀꯔꯤꯒꯨꯝꯕ ꯃꯈꯣꯏꯅꯤ ꯀꯣꯏꯅꯕ ꯇꯥꯔꯒꯁꯨ ꯃꯥꯅ ꯀꯣꯏꯅꯒꯗꯧꯔꯤꯕ ꯑꯗꯣ ꯅꯨꯡꯁꯤꯅꯕꯒꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯖꯤꯁꯨꯟꯕꯨ ꯐꯪꯍꯧꯗꯕꯒꯤ ꯕꯦꯛꯑꯞ ꯑꯃ ꯑꯣꯏꯅꯅꯤ ꯃꯁꯤ ꯇꯥꯕꯗꯒꯤ ꯃꯨꯌꯤ ꯑꯁꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅ ꯃꯍꯥꯛ ꯑꯁꯤ ꯍꯜꯂꯛꯂꯦ ꯃꯍꯥꯛꯀꯤ ꯐꯃꯨꯡꯗ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛ ꯑꯁꯤ ꯐꯃꯨꯡ ꯑꯗꯨꯗ ꯀꯞꯇꯨꯅ ꯇꯥꯗꯨꯅ ꯂꯩꯔꯦ ꯃꯊꯪ ꯅꯨꯃꯤꯠꯀꯤ ꯅꯨꯡꯊꯤꯜꯋꯥꯏꯗ ꯃꯈꯣꯏꯒꯤ ꯄ꯭ꯔꯗꯛꯁꯟ ꯇꯤꯝ ꯑꯗꯨꯅ ꯂꯥꯛꯂꯦ ꯑꯗꯨꯒ ꯃꯈꯣꯏꯅ ꯈꯜꯂꯤꯕꯅ ꯅꯣꯔꯗꯔꯟ ꯂꯥꯏꯠ ꯑꯗꯨ ꯎꯔꯒꯅꯤ ꯍꯥꯏꯗꯨꯅ ꯂꯥꯛꯄꯅꯤ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯁꯨꯟꯅ ꯃꯨꯌꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯃꯍꯥꯛꯀꯤꯗꯃꯛꯇ ꯅꯦꯅꯣꯃꯤꯅ ꯑꯣꯏꯅ ꯇ꯭ꯔꯥꯟꯁꯂꯦꯠ ꯇꯧꯔꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯣꯖꯤꯟ ꯑꯁꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃ ꯊꯣꯛꯈ꯭ꯔꯦ ꯑꯃꯗꯤ ꯃꯗꯨ ꯌꯥꯝꯅ ꯁꯥꯊꯤꯕ ꯑꯦꯛꯁꯤꯗꯦꯟ ꯅꯠꯇꯕ ꯇꯥꯔꯒꯁꯨ ꯃꯨꯌꯤꯅ ꯈꯜꯂꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯊꯣꯛꯂꯤꯕ ꯑꯁꯤ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯍꯤꯔꯣꯅꯁꯨ ꯎꯕ ꯐꯪꯂꯦ ꯃꯗꯨꯗꯤ ꯃꯨꯌꯤ ꯑꯁꯤ ꯃꯍꯥꯛ ꯃꯁꯥꯒꯤ ꯍꯥꯟꯅꯒꯤ ꯁꯛꯐꯝ ꯑꯗꯨ ꯅꯠꯇ꯭ꯔꯤ ꯃꯁꯤꯗꯒꯤꯗꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯗꯨꯗꯤ ꯅꯍꯥꯟꯗꯒꯤ ꯃꯍꯥꯛꯅ ꯍꯔꯥꯎꯅ ꯂꯩꯔꯤꯕ ꯑꯁꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯔꯛꯄꯒꯤ ꯅꯠꯇꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯖꯤꯟꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯁꯨꯟꯅ ꯃꯍꯥꯛꯀꯤ ꯐꯤꯌꯥꯟꯁꯦ ꯑꯗꯨꯗ ꯃꯈꯣꯏꯅ ꯄ꯭ꯂꯥꯟ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯂꯨꯍꯣꯡꯕ ꯑꯗꯨꯕꯨ ꯆꯠꯊꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯃꯥꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯁꯤ ꯌꯣꯡꯒꯨꯝꯅ ꯇꯥꯍꯧꯔꯦ ꯃꯁꯤꯗꯒꯤꯗꯤ ꯖꯤꯁꯨꯟꯅ ꯃꯍꯥꯛꯄꯨ ꯊ꯭ꯔꯦꯇꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯍꯥꯏ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯗ ꯃꯗꯨꯕꯨ ꯍꯥꯏꯗꯣꯛꯄ ꯌꯥꯔꯣꯏ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯣꯖꯤꯟꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯨꯌꯤꯒ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤ ꯑꯃꯗꯤ ꯃꯨꯌꯤꯅ ꯃꯍꯥꯛ ꯑꯗꯨ ꯀꯝꯗꯧꯈ꯭ꯔꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯑꯦꯛꯁꯤꯗꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨꯕу ꯍꯪꯕ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯂꯤꯕ ꯑꯁꯦ ꯃꯍꯥꯛꯀꯤ ꯃꯔꯥꯜꯅꯤ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯃꯔꯝꯗꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯁꯥꯞ ꯀꯌꯥ ꯑꯃ ꯁꯣꯜꯂꯤ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯉꯔꯥꯡ ꯃꯍꯥꯛꯅ ꯃꯍꯥꯛꯄꯨ ꯕꯦꯛꯑꯞ ꯑꯃ ꯑꯣꯏꯅ ꯁꯤꯖꯤꯟꯅꯅꯤ ꯍꯥꯏꯕꯗꯣ ꯃꯗꯨ ꯃꯍꯥꯛꯁꯨ ꯁꯣꯏꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯁꯤ ꯅꯨꯡꯉꯥꯏꯅꯗꯕ ꯂꯩꯔꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯌꯥꯅꯔꯤ ꯑꯃꯗꯤ ꯌꯥꯝꯅ ꯃꯗꯥꯎ ꯌꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯅꯣꯔꯗꯔꯟ ꯂꯥꯏꯠꯁꯤꯡ ꯄꯨꯟꯅ ꯊꯣꯛꯂꯛꯄ ꯑꯗꯨ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯤ ꯑꯁꯨꯝꯅ ꯄꯨꯟꯅ ꯃꯈꯣꯏꯅꯤꯅ ꯚ꯭ꯌꯨ ꯑꯗꯨ ꯌꯦꯡꯃꯤꯟꯅꯔꯤꯉꯩꯗ ꯍꯣꯖꯤꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏ ꯑꯁꯤ ꯍꯧꯖꯤꯛ ꯍꯟꯕ ꯃꯇꯝ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯨꯌꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯍꯦꯟꯅ ꯀꯨꯏꯅ ꯂꯩꯅꯤꯡꯉꯤ ꯃꯁꯤ ꯇꯥꯕꯗꯒꯤ ꯍꯣꯖꯤꯟꯅ ꯅꯍꯥꯟꯒꯤ ꯑꯌꯨꯛ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯃꯨꯌꯤꯒ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯍꯣꯜꯋꯦꯗ ꯂꯦꯛꯃꯤꯟꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯨꯌꯤꯒꯤ ꯀꯥꯒꯤ ꯁꯣ ꯑꯁꯤ ꯃꯥꯅ ꯀꯥꯎꯔꯝꯗꯦ ꯍꯥꯏꯔꯤꯕ ꯑꯁꯤ ꯃꯍꯥꯛꯀꯤ ꯄꯣꯀꯦꯠꯇ ꯂꯣꯠꯂꯒ ꯊꯝꯂꯤꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯍꯣꯖꯤꯟꯒ ꯄꯨꯟꯅ ꯃꯇꯝ ꯂꯦꯟꯃꯤꯟꯅꯕ ꯄꯥꯝꯕꯒꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯃꯨꯌꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤꯅ ꯍꯥꯏꯔꯤꯕ ꯂꯥꯏꯠꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯕꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯂꯥꯏꯠꯁꯤꯡ ꯑꯁꯤꯕꯨ ꯍꯣꯖꯤꯟꯅ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯍꯦꯛ ꯎꯕ ꯃꯇꯝꯗ ꯃꯨꯌꯤ ꯑꯁꯤ ꯑꯗꯨꯃꯛ ꯅꯤꯡꯁꯤꯡꯂꯒꯅꯤ ꯃꯈꯣꯏꯅ ꯍꯜꯂꯛꯂꯕ ꯃꯇꯝꯗ ꯍꯣꯖꯤꯟ ꯑꯃꯗꯤ ꯃꯨꯌꯤ ꯑꯁꯤ ꯃꯈꯣꯏꯒꯤ ꯀꯦꯕꯤꯟꯗ ꯆꯪꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯊꯣꯡ ꯑꯁꯤ ꯖꯦꯝ ꯑꯣꯏꯈꯤꯔꯝꯃꯤ ꯍꯥꯏꯔꯤꯕ ꯊꯣꯡ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯄ ꯌꯥꯅꯕ ꯍꯣꯖꯤꯟꯅ ꯀꯟꯅ ꯁꯤꯜꯂꯤꯉꯩ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯌꯤꯅ ꯍꯤꯔꯣꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯕ ꯍꯧꯗꯨꯅ ꯍꯣꯖꯤꯟꯕꯨ ꯖꯦꯂꯁ ꯀꯥꯍꯜꯂꯝꯃꯤ ꯍꯤꯔꯣ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯗꯤꯝꯄꯜꯁꯤꯡ ꯀꯌꯥꯗ ꯐꯖꯕ ꯑꯁꯤꯒꯨꯝꯕ ꯋꯥꯔꯤ ꯀꯌꯥ ꯑꯃ ꯃꯨꯌꯤꯅ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯤꯁꯨꯟ ꯑꯃꯗꯤ ꯌꯨꯡꯋꯨꯅ ꯖꯤꯁꯨꯟꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯥꯡꯗ ꯂꯩꯔꯤꯕ ꯏꯁꯨꯁꯤꯡ ꯑꯁꯤꯕꯨ ꯄꯨꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥꯗ ꯐꯣꯟ ꯇꯧꯔꯝꯃꯤ ꯑꯗꯨꯒ ꯆꯤꯟ ꯊꯤꯔꯗꯅ ꯃꯥꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯉꯣꯟꯗ ꯆꯤꯇꯤꯡ ꯇꯧꯔꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯍꯧꯖꯤꯛ ꯃꯔꯤ ꯂꯩꯅꯔꯨꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯂꯥꯞꯅꯒꯗꯕꯅꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕꯒꯤ ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨꯒ ꯂꯥꯞꯅꯕ ꯑꯃꯗꯤ ꯇꯣꯛꯅꯈꯤꯕ ꯑꯁꯤ ꯄꯥꯝꯂꯦ ꯃꯥ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯅꯕ ꯍꯣꯠꯅꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯃꯔꯤ ꯂꯩꯅꯕꯒꯤ ꯊꯕꯛ ꯑꯁꯤ ꯍꯣꯖꯤꯟꯒꯨꯝꯕ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯃꯒ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯃꯔꯝꯗꯤ ꯑꯃꯨꯛꯀ ꯍꯟꯅ ꯅꯨꯡꯁꯤꯅꯔꯛꯄꯒꯤ ꯆꯥꯟꯁ ꯂꯩ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯑꯁꯤ ꯀꯦꯝ ꯁꯥꯏꯠ ꯑꯗꯨꯗꯒꯤ ꯆꯠꯀꯗꯧꯕꯁꯤ ꯌꯥꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯃꯨꯌꯤ ꯑꯃꯗꯤ ꯍꯤꯔꯣ ꯑꯁꯤ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇꯪ ꯁꯥꯟꯅꯔꯤ ꯃꯨꯌꯤꯅ ꯍꯤꯔꯣ ꯑꯁꯤꯕꯨ ꯏꯪꯂꯛꯄ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯈꯨꯠ ꯑꯗꯨꯕꯨ ꯁꯥꯒꯠꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯖꯤꯁꯨꯟꯅ ꯍꯣꯖꯤꯟꯕꯨ ꯃꯈꯣꯏꯕꯨ ꯀꯗꯥꯏꯗꯅꯣꯃ
ꯆꯠꯄꯗ ꯌꯥꯎꯔꯨ ꯂꯥꯎ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯍꯤꯅ ꯃꯍꯥꯛꯄꯨ ꯄꯥꯏꯔꯒ ꯌꯥꯜꯂꯝꯃꯤ ꯑꯗꯨꯒ ꯃꯥꯅ ꯃꯔꯝ ꯑꯃ ꯍꯥꯏꯖꯤꯜꯂꯝꯃꯤ ꯍꯣꯖꯤꯟ ꯑꯁꯤꯕꯨ ꯆꯠꯇꯅꯕꯒꯤꯗꯃꯛꯇ ꯖꯤꯁꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯝꯗ ꯃꯨꯍꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯥꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕ ꯑꯁꯤꯒꯤ ꯃꯔꯝꯗꯤ ꯍꯣꯖꯤꯟ ꯑꯁꯤ ꯖꯤꯁꯨꯅ ꯑꯁꯤꯕꯨ ꯑꯗꯨꯃꯛ ꯄꯥꯝꯗꯨꯅ ꯑꯃꯗꯤ ꯃꯈꯣꯏꯅꯤꯁꯤ ꯂꯥꯞꯅꯔꯕ ꯃꯇꯨꯡꯗꯁꯨ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯍꯟꯖꯤꯟꯅꯕ ꯑꯗꯣ ꯃꯗꯨꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯁꯤꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯄꯥꯠ ꯑꯃ ꯌꯦꯡꯕ ꯂꯥꯛꯑꯝꯃꯤ ꯑꯁꯨꯝꯅ ꯄꯥꯠ ꯑꯁꯤꯒꯤ ꯃꯅꯥꯛꯇ ꯃꯈꯣꯏꯅꯤꯅ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯗꯒꯤ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯔꯣꯃꯥꯟꯇꯤꯛ ꯇꯦꯟꯁꯟ ꯑꯗꯨ ꯑꯗꯨꯃꯛ ꯋꯥꯡꯈꯠꯂꯛꯂꯝꯃꯤ ꯃꯁꯤꯗꯒꯤ ꯃꯨꯍꯤ ꯑꯁꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯖꯤꯟꯗ ꯃꯍꯥꯛꯅ ꯀꯤꯁ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯀꯤꯁ ꯇꯧꯕ ꯍꯦꯛ ꯂꯣꯏꯕꯒ ꯃꯨꯍꯤ ꯃꯁꯥꯃꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯆꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯛꯐꯝ ꯗꯣꯔꯦꯃꯤꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯈꯣꯏꯒꯤ ꯇꯤꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯈꯣꯏꯒꯤ ꯑꯥꯔꯀꯦꯗꯇ ꯑꯃꯨꯛ ꯄꯨꯟꯁꯤꯜꯂꯦ ꯑꯃꯗꯤ ꯇꯤꯝ ꯀꯌꯥ ꯑꯃ ꯁꯦꯝꯗꯨꯅ ꯃꯈꯣꯏ ꯑꯁꯤ ꯁꯥꯟꯅꯔꯤ ꯃꯨꯍꯤ ꯑꯃꯗꯤ ꯍꯤꯔꯣ ꯑꯁꯤ ꯇꯤꯝ ꯑꯃꯠꯇꯃꯛ ꯑꯣꯏꯔꯝꯃꯤ ꯑꯗꯨꯒ ꯍꯣꯖꯤꯟꯅ ꯑꯇꯣꯞꯄ ꯃꯤꯁꯤꯡꯒ ꯇꯤꯝ ꯄꯨꯜꯂꯝꯃꯤ ꯍꯣꯖꯤꯟꯅ ꯀꯥꯔꯝꯃꯤ ꯑꯃꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯤ ꯑꯗꯨꯒ ꯁꯦꯂꯦꯕ꯭ꯔꯦꯁꯟ ꯀꯌꯥ ꯑꯃ ꯇꯧꯔꯤ ꯍꯤꯔꯣ ꯑꯁꯤ ꯃꯥꯏꯊꯤꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯕ ꯍꯥꯏꯗꯨ ꯑꯣꯏꯔꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯏꯊꯤꯕ ꯐꯥꯎꯕꯗ ꯀꯔꯤꯃꯠꯇ ꯈꯜꯂꯝꯗꯦ ꯃꯇꯥꯡ ꯑꯁꯤꯗ ꯅꯦꯅꯣꯃꯤꯅ ꯎꯕ ꯐꯪꯂꯝꯃꯤ ꯃꯗꯨꯗꯤ ꯍꯤꯔꯣ ꯑꯁꯤ ꯃꯨꯍꯤꯕꯨ ꯌꯥꯝꯅ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯨꯅ ꯇꯧꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯥꯟꯅꯗꯤ ꯃꯨꯍꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯦꯛ ꯎꯕꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯊꯤꯅ ꯇꯧꯔꯝꯕꯅꯤ ꯒꯦꯝ ꯑꯁꯤ ꯁꯥꯟꯅꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯇꯤꯚꯤ ꯁꯣ ꯑꯗꯨꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯅ ꯍꯣꯖꯤꯟ ꯑꯁꯤꯕꯨ ꯃꯈꯣꯏꯒꯤ ꯑꯦꯄꯤꯁꯣꯗ ꯑꯃꯗ ꯌꯥꯎꯅꯕꯒꯤꯗꯃꯛꯇ ꯏꯟꯚꯥꯏꯠ ꯇꯧꯔꯤ ꯑꯃꯗꯤ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯍꯣꯖꯤꯟꯅ ꯀꯅꯥꯒꯨꯝꯕ ꯑꯃ ꯌꯥꯝꯅ ꯀꯨꯏꯔꯕ ꯃꯇꯝ ꯑꯁꯤ ꯄꯥꯝꯗꯨꯅ ꯂꯥꯛꯏ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯨꯍꯤ ꯑꯁꯤ ꯐꯃꯨꯡꯗ ꯇꯨꯝꯕ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯛꯐꯝ ꯗꯣꯔꯦꯃꯤꯒ ꯊꯦꯡꯅꯔꯛꯂꯦ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯋꯥꯈꯜ ꯑꯁꯤꯗ ꯗꯣꯔꯦꯃꯤ ꯑꯁꯤ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯎꯕ ꯐꯪꯉꯤ ꯃꯗꯨꯗꯤ ꯗꯣꯔꯦꯃꯤꯒ ꯍꯣꯖꯤꯟꯒ 20 questions ꯍꯥꯏꯕ ꯒꯦꯝ ꯑꯗꯨ ꯁꯥꯟꯅꯔꯤ ꯍꯥꯏꯕꯗꯤ ꯗꯣꯔꯦꯃꯤꯅ ꯍꯣꯖꯤꯟꯗ ꯀꯣꯏꯁꯟ 10 ꯍꯪꯒꯗꯧꯔꯕꯅꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯄꯥꯎꯈꯨꯝ ꯑꯁꯤ ꯆꯨꯝꯅ ꯈꯨꯝꯗꯕ ꯇꯥꯔꯒꯗꯤ ꯍꯣꯖꯤꯟ ꯑꯁꯤꯕꯨ ꯍꯥꯠꯅꯕꯗ ꯍꯣꯠꯅꯒꯗꯧꯔꯕꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯑꯁꯦꯡꯕ ꯊꯣꯛꯄ ꯅꯠꯇꯦ ꯃꯁꯤ ꯃꯨꯍꯤꯒꯤ ꯋꯥꯈꯜꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯁꯥꯒꯠꯆꯔꯛꯄ ꯋꯥꯈꯜꯅꯤ ꯑꯃꯗꯤ ꯃꯁꯤ ꯃꯨꯍꯤꯅ ꯄꯥꯝꯗꯕ ꯇꯥꯔꯒꯁꯨ ꯑꯗꯨꯃꯛ ꯃꯁꯥꯅ ꯊꯣꯛꯂꯛꯄꯅꯤ ꯑꯔꯣꯏꯕ ꯀꯣꯏꯁꯟꯗ ꯗꯣꯔꯦꯃꯤꯅ ꯍꯣꯖꯤꯟꯗ ꯍꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯨꯍꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯇꯁꯦꯡꯅꯃꯛꯀꯤ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯑꯗꯨꯕꯨ ꯃꯨꯍꯤ ꯑꯁꯤ ꯍꯥꯏꯔꯤꯕ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯈꯪꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯑꯃꯗꯤ ꯄꯤ ꯇꯥꯔꯛꯂꯝꯃꯤ ꯑꯃꯗꯤ ꯃꯨꯍꯤꯅ ꯃꯁꯤꯁꯨ ꯈꯪꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀꯤ ꯄꯨꯟꯁꯤꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯃꯠꯇꯅ ꯃꯍꯥꯛ ꯑꯁꯤꯕꯨ ꯅꯨꯡꯁꯤꯔꯝꯗꯦ ꯑꯃꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯑꯃ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯕꯦꯜꯀꯅꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯁꯥ ꯃꯊꯟꯇ ꯆꯣꯡꯊꯔꯝꯃꯤ ꯑꯁꯨꯝꯅ ꯍꯥꯏꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯇꯥꯡ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯃꯍꯥꯛ ꯑꯁꯤ ꯍꯧꯒꯠꯂꯛꯂꯦ ꯑꯃꯗꯤ ꯑꯦꯌꯔꯄꯣꯔꯠꯇ ꯆꯠꯅꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯁꯦꯝ ꯁꯥꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯦꯌꯔꯄꯣꯔꯠ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯣꯖꯤꯟ ꯑꯁꯤ ꯂꯥꯛꯂꯦ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯃꯐꯝ ꯑꯗꯨꯗ ꯊꯤꯟꯕꯤꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯦ ꯍꯥꯏꯔꯤꯕ ꯑꯁꯤꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯑꯃꯗꯤ ꯍꯣꯏ ꯌꯥꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯑꯦꯌꯔꯄꯣꯔꯠꯇ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟꯅ ꯅꯍꯥꯟ ꯅꯨꯃꯤꯠ ꯑꯃ ꯃꯨꯍꯤꯅ ꯃꯉꯣꯟꯗ ꯀꯤꯁ ꯇꯧꯔꯝꯂꯒ ꯀꯔꯤꯃꯠꯇ ꯃꯔꯝ ꯄꯤꯔꯝꯗꯅ ꯆꯠꯈꯤꯕ ꯑꯗꯨꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯃꯗꯨꯒꯤ ꯃꯔꯝ ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯍꯤꯅ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯃꯍꯥꯛꯅ ꯅꯠꯇꯦ ꯑꯗꯨꯕꯨ ꯃꯍꯥꯛꯀꯤ ꯑꯇꯣꯞꯄ ꯁꯛꯐꯝ ꯗꯣꯔꯦꯃꯤꯅ ꯇꯧꯍꯟꯕꯅꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯖꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯤꯁ ꯇꯧꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯒꯤ ꯃꯔꯤ ꯑꯁꯤꯕꯨ ꯃꯍꯥꯛꯅ ꯍꯦꯟꯅ ꯂꯨꯅ ꯂꯧꯅꯤꯡꯉꯤ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯕ ꯀꯃꯤꯠꯃꯦꯟ ꯑꯃ ꯂꯧꯒꯦ ꯈꯜꯂꯤ ꯍꯥꯏꯕꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯂꯥꯞꯅꯕ ꯉꯝꯗꯅꯕ ꯃꯑꯣꯡꯗ ꯍꯣꯠꯅꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯏ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯍꯤꯅꯁꯨ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤꯅ ꯀꯤꯁ ꯇꯧꯈꯤꯕꯗꯣ ꯃꯍꯥꯛꯁꯨ ꯀꯥꯎꯕ ꯉꯝꯗꯦ ꯍꯣꯖꯤꯟꯅ ꯃꯇꯥꯡ ꯑꯁꯤꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯃꯥꯡꯉꯩ ꯃꯇꯝꯗꯗꯤ ꯖꯤꯁꯨꯟꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤꯁꯤ ꯇꯣꯛꯅꯔꯕ ꯃꯇꯨꯡꯗꯁꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯗꯨꯃꯛ ꯍꯟꯖꯤꯟꯅꯩ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯁꯥꯏꯀꯜ ꯑꯁꯤ ꯑꯗꯨꯃꯛ ꯍꯟꯖꯤꯟꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗꯤ ꯃꯍꯥꯛꯅ ꯃꯨꯍꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯤꯁꯨꯟꯒ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯅꯔꯔꯣꯏ ꯃꯈꯣꯏꯅꯤꯁꯤ ꯑꯦꯌꯔꯄꯣꯔꯠ ꯌꯧꯔꯝꯂꯦ ꯑꯃꯗꯤ ꯃꯨꯍꯤꯕꯨ ꯊꯤꯜꯂꯝꯂꯕ ꯃꯇꯨꯡꯗ ꯍꯣꯖꯤꯟ ꯑꯁꯤ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯦꯌꯔꯄꯣꯔꯠꯇ ꯌꯣꯡꯋꯨꯅ ꯃꯨꯍꯤꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯖꯣꯟꯒꯤ ꯋꯦꯗꯤꯡ ꯑꯁꯤ ꯇꯣꯛꯂꯦ ꯍꯥꯏꯅꯤꯡꯕꯗꯤ ꯖꯤꯁꯨꯟ ꯑꯁꯤ ꯂꯨꯍꯣꯡꯉꯔꯣꯏ ꯃꯁꯤ ꯇꯥꯕꯗꯒꯤ ꯃꯨꯍꯤꯅ ꯈꯪꯂꯛꯂꯝꯃꯤ ꯃꯗꯨꯗꯤ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯍꯣꯖꯤꯟ ꯑꯁꯤ ꯖꯤꯁꯨꯟꯒ ꯊꯦꯡꯅꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯃꯍꯥꯛꯀ ꯍꯥꯟꯅ ꯊꯦꯡꯅꯍꯧꯗꯕ ꯇꯥꯔꯒꯗꯤ ꯖꯤꯁꯨꯟꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯍꯟꯖꯤꯟꯅꯅꯕ ꯁꯣꯏꯗꯅꯃꯛꯀꯤ ꯍꯣꯠꯅꯈ꯭ꯔꯒꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤꯒꯤ ꯆꯥꯟꯁ ꯑꯁꯤ ꯂꯩꯔꯔꯣꯏ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯌꯥꯡꯅ ꯆꯦꯜꯂꯛꯂꯝꯃꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯥꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟ ꯑꯁꯤ ꯖꯤꯁꯨꯟꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯑꯁꯨꯝꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯐꯥꯎꯖꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤ ꯑꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯅꯖꯕ ꯑꯅꯤꯅꯤ
ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯈꯣꯏꯗ ꯌꯦꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯗꯣꯔꯦꯃꯤ ꯑꯁꯤ ꯑꯃꯨꯛ ꯊꯣꯔꯛꯂꯦ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯑꯋꯥꯕ ꯄꯤꯔꯦ꯫ ꯍꯧꯖꯤꯛ ꯍꯣꯖꯤꯟ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯂꯥꯛꯀꯦ ꯇꯧꯕ ꯃꯇꯝ ꯑꯁꯤꯗ ꯃꯨꯏ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯦ ꯑꯃꯗꯤ ꯃꯨꯏꯅ ꯆꯠꯈꯤꯕꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛꯅ ꯇꯥꯟꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯨꯏꯕꯨ ꯃꯍꯥꯛꯅ ꯐꯪꯂꯦ꯫ ꯍꯣꯖꯤꯟꯅ ꯋꯥ ꯑꯃ ꯐꯥꯎꯕ ꯍꯥꯏꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯨꯏꯅ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯅ ꯋꯥꯍꯩ ꯀꯌꯥ ꯑꯃ ꯍꯥꯏꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯍꯣꯖꯤꯟꯅ ꯃꯍꯥꯛꯄꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯕꯁꯨ ꯅꯠꯇꯦ ꯑꯃꯗꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯁꯤ ꯂꯥꯞꯅꯒꯗꯕꯅꯤ꯫ ꯃꯁꯤ ꯇꯥꯕꯗ ꯍꯣꯖꯤꯟ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯃꯑꯣꯡ ꯑꯁꯤ ꯃꯍꯥꯛꯅ ꯌꯥꯝꯅ ꯂꯥꯟꯅ ꯂꯧꯈ꯭ꯔꯦ ꯑꯃꯗꯤ ꯖꯤꯁꯨꯟꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕꯗꯨ ꯎꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯈꯣꯏꯅꯤꯁꯤ ꯍꯟꯖꯤꯟꯅꯔꯦ ꯍꯥꯏꯗꯨꯅ ꯈꯜꯂꯝꯂꯒꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯂꯥꯜꯂꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯁꯨꯝꯅ ꯌꯥꯝꯅ ꯊꯤꯅ ꯉꯥꯡꯂꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯣꯖꯤꯟ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯃꯟꯈꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤꯁꯤ ꯐꯔꯦ ꯂꯥꯞꯅꯔꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯣꯖꯤꯟꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯆꯠꯈꯤꯕꯁꯤ ꯎꯕ ꯃꯇꯝꯗ ꯃꯨꯏ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯦ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯇꯧꯈꯤꯕ ꯑꯁꯤ ꯂꯥꯜꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯑꯁꯤ ꯑꯦꯌꯔꯄꯣꯔꯠꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯑꯃꯨꯛ ꯀꯞꯂꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯍꯣꯖꯤꯟ ꯑꯁꯤ ꯌꯥꯝꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛꯀ ꯃꯨꯏꯒ ꯂꯥꯞꯅꯈꯤꯕ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇꯕꯗꯨ ꯐꯣꯡꯗꯣꯛꯂꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯗ ꯎꯠꯊꯣꯔꯛꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛꯀ ꯖꯤꯁꯨꯟꯒ ꯊꯦꯡꯅꯕ ꯃꯇꯝꯗ ꯃꯈꯣꯏꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯑꯁꯤ ꯍꯣꯖꯤꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯅꯨꯡꯁꯤꯔꯤꯕ ꯑꯁꯤ ꯃꯨꯏ ꯈꯛꯇꯃꯛꯅꯤ ꯑꯃꯗꯤ ꯃꯈꯣꯏꯅꯤꯒꯤ ꯑꯣꯏꯕ ꯑꯃꯨꯛ ꯂꯥꯞꯅꯕ ꯑꯃꯨꯛ ꯍꯟꯖꯤꯟꯅꯕꯒꯤ ꯊꯕꯛ ꯑꯗꯣ ꯃꯍꯥꯛ ꯂꯦꯞꯂꯦ꯫ ꯍꯧꯖꯤꯛ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯃꯨꯏ ꯑꯁꯤ ꯏꯇꯥꯂꯤꯌꯟ ꯀꯟꯁꯔꯠ ꯑꯃ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯁꯇꯔ ꯀꯤꯝꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯐꯝꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯥꯅ ꯈꯪꯂꯛꯂꯦ ꯃꯗꯨꯗꯤ ꯍꯥꯏꯔꯤꯕ ꯏꯚꯦꯟꯠ ꯑꯁꯤꯒꯤ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯁꯤ ꯍꯣꯖꯤꯟ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯖꯤꯟ ꯑꯁꯤ ꯃꯍꯥꯛꯀꯤ ꯏꯟꯇꯔꯄ꯭ꯔꯤꯇꯦꯁꯟꯒꯤ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯍꯦꯛ ꯃꯨꯏ ꯑꯁꯤ ꯃꯐꯝ ꯑꯗꯨ ꯂꯩ ꯍꯥꯏꯕꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯈꯣꯏꯅꯤꯁꯤ ꯉꯥꯏꯍꯥꯛꯇꯪ ꯌꯦꯡꯅꯔꯝꯃꯤ ꯑꯗꯨꯕꯨ ꯃꯍꯥꯛ ꯑꯁꯤ ꯇꯨꯃꯤꯟꯅ ꯀꯥ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯒ ꯆꯠꯈ꯭ꯔꯦ꯫ ꯃꯨꯏꯅ ꯃꯍꯥꯛꯄꯨ ꯊꯤꯅꯕ ꯍꯣꯠꯅꯔꯛꯂꯝꯃꯤ ꯑꯃꯗꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜꯒ ꯊꯦꯡꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯪꯀꯜ ꯑꯁꯤꯅ ꯃꯍꯥꯛꯄꯨ ꯍꯣꯖꯤꯟ ꯃꯅꯥꯛꯇ ꯄꯨꯗꯨꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯄꯨꯔꯛꯇꯨꯅ ꯍꯣꯖꯤꯟꯕꯨ ꯃꯨꯏꯒꯤꯗꯃꯛꯇ ꯆꯥꯅꯕ ꯊꯧꯔꯥꯡ ꯇꯧ ꯍꯥꯏꯗꯨꯅ ꯇꯧꯍꯜꯂꯝꯃꯤ꯫ ꯍꯣꯖꯤꯟ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀ ꯋꯥꯔꯤ ꯁꯥꯟꯅꯕ ꯉꯝꯗꯦ ꯑꯃꯗꯤ ꯃꯥꯅ ꯂꯥꯛꯄꯗꯨꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯏ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯇꯤꯆꯨꯠ ꯑꯗꯨꯕꯨ ꯍꯩꯅꯔꯛꯇ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯌꯦꯡꯉꯨ ꯃꯃꯥꯡ ꯊꯛꯇ ꯀꯤꯁ ꯇꯧꯈ꯭ꯔꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯃꯔꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯅꯠꯇꯕ ꯃꯔꯝ ꯑꯃꯒꯤꯗꯃꯛꯇ ꯂꯣꯏꯁꯤꯟꯕ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯄꯥꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯁꯤ ꯗꯤꯅꯔ ꯆꯥꯔꯦ ꯑꯃꯗꯤ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯍꯣꯖꯤꯟꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯇꯥꯔꯒꯁꯨ ꯃꯍꯥꯛ ꯑꯁꯦ ꯑꯗꯨꯃꯛ ꯍꯣꯖꯤꯟꯒꯤ ꯊꯃꯣꯏꯕꯨ ꯂꯧꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯇꯤ ꯑꯗꯨꯃꯛ ꯅꯨꯡꯁꯤꯗꯨꯅ ꯂꯩꯒꯅꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯣꯡꯋꯨ ꯑꯁꯤ ꯖꯤꯁꯨꯟꯒ ꯊꯦꯡꯅꯔꯝꯃꯤ ꯑꯃꯗꯤ ꯖꯤꯁꯨꯟ ꯑꯁꯤ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯣꯠ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯛꯁ ꯐꯤꯌꯥꯟꯁꯦ ꯑꯗꯨꯗ ꯆꯤꯠ ꯇꯧꯅꯕꯒꯤꯗꯃꯛꯇ ꯅꯨꯄꯥ ꯑꯃꯒ ꯃꯔꯤ ꯂꯩꯅꯅꯕ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯗꯨ ꯃꯗꯨ ꯂꯩꯅꯈ꯭ꯔꯕ ꯃꯥꯜꯂꯤ ꯍꯥꯏꯗꯨꯅ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯨꯝ ꯂꯥꯛꯄ ꯃꯇꯝꯗ ꯖꯤꯁꯨꯟ ꯑꯁꯤ ꯈꯣꯡ ꯂꯩꯊꯦꯛꯈ꯭ꯔꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯣꯡꯋꯨꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯈꯣꯡ ꯑꯗꯨꯗ ꯕꯦꯟꯗꯦꯖ ꯑꯃ ꯃꯍꯥꯛꯅ ꯌꯦꯠꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏꯅꯤ ꯑꯁꯤ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯖꯤꯁꯨꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯀꯅꯥꯝꯇꯒ ꯃꯔꯤ ꯂꯩꯅꯗ꯭ꯔꯕꯁꯨ ꯌꯥꯔꯦ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯦ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯔꯣꯏ꯫ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯃꯍꯥꯛꯀ ꯌꯣꯡꯋꯨꯒ ꯃꯔꯩ ꯌꯦꯠꯅꯔꯛꯂꯦ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛꯇꯪ ꯃꯔꯩ ꯌꯦꯠꯅꯔꯝꯃꯕ ꯃꯇꯨꯡꯗ ꯖꯤꯁꯨꯟꯅ ꯌꯣꯡꯋꯨ ꯑꯁꯤꯕꯨ ꯄꯥꯏꯔꯦ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯤꯁ ꯇꯧꯔꯛꯂꯦ꯫ ꯃꯁꯤꯗ ꯌꯣꯡꯋꯨ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯖꯤꯁꯨꯟ ꯑꯁꯤ ꯆꯠꯈꯤꯅꯕ ꯇꯧꯔꯝꯃꯤ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯌꯣꯡꯋꯨꯅ ꯃꯍꯥꯛꯄꯨ ꯐꯥꯔꯝꯃꯤ ꯑꯃꯗꯤ ꯆꯤꯡꯁꯤꯜꯂꯛꯇꯨꯅ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯀꯤꯁ ꯇꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯂꯦꯞꯇꯅ ꯀꯤꯁ ꯇꯧꯅꯔꯤ꯫ ꯃꯊꯪꯒꯤ ꯁꯤꯟꯗ ꯍꯤꯔꯣ ꯑꯁꯤ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯒ ꯄꯨꯟꯅ ꯑꯏꯪꯕꯒꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯦꯞꯃꯤꯟꯅꯗꯨꯅ ꯂꯩꯔꯤ ꯃꯔꯝꯗꯤ ꯍꯤꯔꯣ ꯑꯁꯤ ꯃꯥꯅ ꯑꯁꯥ ꯇꯧꯔꯤ ꯃꯗꯨꯗꯤ ꯃꯨꯏꯅ ꯃꯉꯣꯟꯗ ꯁꯣꯏꯗꯅꯃꯛꯀꯤ ꯄꯥꯎ ꯐꯥꯎꯔꯛꯀꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯃꯍꯥꯛꯅꯤ ꯃꯨꯏꯕꯨ ꯈ꯭ꯋꯥꯏꯗꯒꯤ ꯎꯅꯤꯡꯂꯤꯕꯁꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯀꯨꯏꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯃꯨꯏꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯁꯨꯡꯂꯥꯛ ꯂꯥꯛꯇꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯁꯥ ꯂꯣꯏꯅꯃꯛ ꯀꯥꯏꯈ꯭ꯔꯦ ꯑꯃꯗꯤ ꯃꯍꯥꯛ ꯃꯁꯥꯗ ꯋꯥꯍꯪ ꯀꯌꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯨꯏꯅ ꯃꯉꯣꯟꯗ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯤꯕꯁꯦ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯌꯥꯝꯅ ꯈꯪꯅꯤꯡꯂꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯁꯥꯗ ꯋꯥꯍꯪ ꯀꯌా ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯤꯁꯇꯔ ꯀꯤꯝꯒꯤ ꯌꯨꯝ ꯑꯗꯨꯗ ꯍꯣꯖꯤꯟꯒꯤ ꯑꯪꯀꯜꯅ ꯃꯉꯣꯟꯗ ꯍꯪꯂꯝꯃꯤ ꯀꯔꯤꯒꯤꯅꯣ ꯃꯨꯏꯅ ꯃꯉꯣꯟꯗ ꯎꯠꯂꯤꯕ ꯁꯥꯏꯟ ꯃꯌꯥꯝ ꯑꯁꯦ ꯃꯍꯥꯛꯅ ꯏꯒꯅꯣꯔ ꯇꯧꯔꯤꯕꯁꯦ ꯍꯥꯏꯕꯗꯤ ꯃꯨꯏꯅ ꯃꯉꯣꯟꯗ ꯄꯥꯝ ꯎꯠꯄ ꯇꯥꯔꯒꯁꯨ ꯃꯥꯅ ꯃꯍꯥꯛꯄꯨ ꯏꯒꯅꯣꯔ ꯇꯧꯕꯤꯔꯤꯕꯗꯣ ꯀꯔꯤꯒꯤꯅꯣ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯨꯏ ꯑꯁꯦ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯍꯥꯏꯕꯗꯣ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯤ ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯈꯣꯏꯅ ꯍꯦꯛ ꯅꯨꯡꯁꯤꯅꯕ ꯍꯧꯔꯛꯄꯒ ꯐꯖꯅ ꯐꯥꯎꯕ ꯀꯣꯏꯅꯗ꯭ꯔꯤꯉꯩꯗ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯂꯪꯊꯣꯛꯑꯝꯃ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯍꯥꯛ ꯑꯁꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯪꯀꯜꯅ ꯍꯥꯏꯕꯗꯤ ꯃꯤꯁꯇꯔ ꯀꯤꯝꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯦ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯨꯏꯒꯤ ꯂꯞ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯧ ꯍꯥꯏꯕꯗꯤ ꯃꯨꯏ ꯑꯁꯤ ꯀꯔꯝꯕ ꯅꯨꯄꯤꯅꯣ ꯃꯍꯥꯛꯅ ꯅꯨꯡꯁꯤꯕ ꯀꯥꯟꯗ ꯀꯩꯗꯧꯏ ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯑꯁꯤꯒꯨꯝꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤꯕꯨ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯍꯣꯠꯅꯧ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫
asumna hojin asi mathanda laiba matamda haibadi Uncle Kimna satkhaba matungda ma ka muhiga makhoni marakta laikhiba nungaiba memory sing adu loina mak laklam amadi muhi asi su sap manaba matamda makhoni na sanaki wari sing amadi makhoni lermina khiba harawa matam kaya adu ningsinglam haribasi sap manaba matamda makhoni na tawri amadi makhoni asi sap manaba ka adu leiramdi haibadi toana toana leibinaba taraga su amana amagi wakhan khalli ngahaki matungna muhi asi potharaga haidun khalaklam matang asida hojina karigumma khara singnarami amadi mahang yemu matamdadi muhi asi airport chaminaba matamda makhoni tamina khiba isai adugi record adu haibadi cassette adu mana huran khayabasi hojina khanglakle masida hojina hairaklammi nangdi huran bin hairibasi mana fagi una hairakpani adunga namak haiba cassette adu adumak pirakami aduga hairami madudi hairibasi mangona pinaba gift oina lawrakpani ado mahang masana mak hurale hauzik muhi asi maki leifamda hankre ado moinamak asumna chatkri matamda muhi amadi hojin makhoni si gan tarak madudi asai mana puribado cover khaktamagni adu moinamak asengba cassette adudi hojin gi kada lehore masina maram oraga hojina harami madudi mak asi akoi yumda haibadi muhi yumda lake aduga cassette adu pige hauzik muhina mak yumda lakwa matamda maki uncle asina lakpasi mahangna ore amadi magasi yamna hainadaba haibadu oire hairiba uncle asina maku kada la o haiduna hairami masidagi magasi kada la masina maram oraga hojina call torapadu mana paiba ngamlamdre matangi ayukta hojina si maki assistant yonguda hanglami muhi do ngasidi kamdawage yonguna hairami madudi muhi asi adumak harauna ui haibadi magasi nungaitaba karimata leite masi tabada hojina si yamna nungaitaba amadi thamoi sopa haibadu ori maramdi ngara mana phone tawada karimata pairakidabani amadi makoini si pau phone adumak phangkidabani yunguna muhida harami madudi hojina mako naba pamlawe adubu hairiba sita muhina harami madudi mak asi hojinga hojik wari sanaba pamdre ngayaki matungda muhisi makoigi seta laglami hairiba sida mak asi mana angang oringagi memory khara ningsing laglami hairiba memory asida mak asi yamna nungaiba numit amani maki mapana mangona magne pamma makai si loina makpirami aduga mak asi yamna nungai sanari adubu nomagi numita maki mamana karigumma khara maki mapada tawkhre amadi maduga hek matungda maki mapa asi kudakta adumak laikidre hojik haiba matang asida maki alter ego dorami mangonda hari madudi mahagna maki past ki maramda karimata khangde amadi khangma sare badu saganu mathangi sinda hirona nenomida muina laktaba adu mahagyamna nuaiti haduna harami adumana matang asida nenomina haraklami karigino nangna aswamna muina lakpa laktaba haina tijilibase hairo matang asida hirona ningsinglami madudi makoinina plane lakpa matamda haibadi mui amasung makoinina lakpa matamda mui asi tumnor lerami hirona maki manakta jangsilakpa matamda muina mahakpu khangaudana pharami amadi mangonda kiss torami hauji mathangi sinda hojin asi yumda lakle adumoina maki yum asi loinamak mamnor lerami mana sumak jangsilakpa matamda nupi ema maki kaatuda famnor lerami masida mana khalibana haiba nupi asi maki sengdopagi leiba nupi aduni adumoinamak nupi asi mui oiduna lerami amadi haiba matam masida leiba mui asidi mana nungsirba nupi adu nati adumoinamak doramini haibadi mui wakalon asi loinamak doremina lokshinkre haiba dugi mamangda doremina maki imungi baptism ceremony ama chalami aduga haiba church asida lakpa matamda maki mui gi mong nattaba doremi gi aseng wasakfam haibadi horror movie aduda mahangna tawba role aduga chamanna dress setlami amadi mong matawsu samanana lak amadi asumna laklaba matamda mahangna hairi madudi mahak asi baptize tawriba nupi adugi god mother ni haiba sida akhoi priest adunasu mana haiba si chummi haidan harami hojing masigi matungda mahangna maki uncle amadi auntie da wari sanarami aduga hairami madudi maki ma pana karamna laikhidabano haibase mahak ningsing adumoinamak maki asengba version muhigidamakta hairibase secret amana thamlasi maramdi madu mu puthorokpa taragadi muhi ase yamna nungaitaba haibadu oiragani adumoinamak masi ek haiba lorba matungda doremina hari madudi amugana muhidi yelakano maramdi magase hauzik muhi natre doremini maramasina karigumai elakpa taragadi makhoi awafamna tagani hauzik hojingi mayumda doremina hojinda hairami madudi mahakna muiga amukana hanjinaroidabani haibadi makoini asi amukana naksinana honaroidabani amadi matang asida hojina hairaklami madudi mahaksu naksinage haiduna khalamde maramdi mui haibase karama nupina habado mahana gyan taba ngamde maramdi maki mutki matungina mauna treat tawi nahan muk mahakna nahan mana kahoba dis adubu piba chapa matamda mana phone taw adubu amukta su paikhalakide adumoina mak mahana khangdringaida mahagase ngaw horale maramdi mana thakna ba aduda doremina
ꯄꯪꯗꯅꯕ ꯒꯨꯂꯤ ꯍꯥꯞꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯃꯥꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝꯗꯤ ꯗꯣꯔꯦꯃꯤꯅ ꯃꯨꯌꯤ ꯎꯠꯂꯛꯂꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕ ꯁꯛꯐꯝꯗ ꯍꯟꯖꯤꯜꯂꯛꯂꯕ ꯃꯇꯝꯗ ꯍꯣꯖꯤꯟꯅ ꯊꯦꯡꯅꯗꯅꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯣꯖꯤꯟꯅ ꯄꯪꯗꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯗꯣꯔꯦꯃꯤꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯨꯌꯤ ꯑꯁꯦ ꯃꯍꯥꯛꯅ ꯄꯥꯝꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯇꯧꯕ ꯅꯠꯇꯦ, ꯍꯥꯏꯕꯗꯤ ꯅꯍꯥꯟ ꯀꯣꯜ ꯄꯥꯏꯔꯛꯇꯕ ꯑꯃꯗꯤ ꯍꯣꯖꯤꯟꯗ ꯃꯍꯥꯛꯅ ꯄꯥꯝꯗꯕ ꯊꯕꯛꯁꯤꯡ ꯇꯧꯔꯛꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛ ꯃꯁꯥꯅ ꯄꯥꯝꯕꯒꯤ ꯅꯠꯇꯦ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯈꯣꯏꯒꯤ ꯌꯨꯝꯗ ꯃꯍꯥꯛ ꯑꯁꯦ ꯇꯥꯊꯤ ꯇꯑꯣꯏꯅ ꯇꯧꯕꯤꯕꯒꯤꯅꯤ, ꯑꯃꯗꯤ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛ ꯑꯁꯦ ꯁꯥꯟꯅꯅꯕ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯩꯔꯦ, ꯑꯃꯗꯤ ꯍꯥꯏꯔꯤꯕꯁꯤ ꯍꯣꯖꯤꯟ ꯃꯁꯥꯃꯛꯅꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯖꯤꯁꯨꯅ ꯌꯣꯡꯋꯨꯗ ꯇꯦꯛꯁ ꯊꯥꯔꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯄꯥꯟꯗ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯁꯨꯝꯅ ꯃꯥꯅ ꯉꯥꯏꯔꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯉꯔꯥꯡꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏꯅꯤ ꯑꯁꯤ ꯍꯦꯟꯖꯤꯟꯕ ꯃꯔꯤ ꯁꯥꯒꯠꯈ꯭ꯔꯦ, ꯍꯥꯏꯕꯗꯤ ꯇꯦꯟꯁꯟ ꯑꯗꯨ ꯌꯥꯝꯅ ꯋꯥꯡꯈꯠꯂꯛꯈꯤꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅꯤ ꯑꯁꯤ ꯁꯦꯛꯁꯨꯑꯦꯜ ꯑꯣꯏꯕ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃ ꯁꯥꯒꯠꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯃꯈꯣꯏꯅꯤꯒꯤ ꯃꯔꯛꯇ ꯋꯥꯔꯤ ꯑꯁꯤ ꯆꯞ ꯆꯥꯕ ꯑꯃ ꯁꯥꯟꯅꯁꯤ ꯍꯥꯏꯗꯨꯅ ꯂꯥꯛꯂꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯌꯣꯡꯋꯨꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯊꯣꯡ ꯊꯤꯟꯕ ꯃꯇꯝꯗꯗꯤ ꯅꯨꯄꯤ ꯑꯃ ꯊꯣꯛꯂꯛꯑꯝꯃꯤ, ꯑꯗꯨꯒ ꯖꯤꯁꯨꯅ ꯃꯉꯣꯟꯗ ꯀꯧꯔꯛꯄ ꯃꯇꯝꯗ ꯅꯨꯄꯤ ꯑꯗꯨꯅ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯁꯛ ꯑꯗꯨꯗ ꯍꯟꯅꯤ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯈꯜꯂꯤꯕꯅ ꯌꯣꯡꯋꯨ ꯑꯁꯤ ꯃꯉꯣꯟꯗ ꯑꯃꯨꯛꯀ ꯆꯤꯇꯤꯡ ꯇꯧꯔꯦ, ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯅꯨꯄꯤ ꯂꯩꯕ ꯅꯨꯄꯥꯅꯤ꯫ ꯃꯁꯤꯗꯒꯤ ꯖꯤꯁꯨꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ, ꯑꯃꯗꯤ ꯌꯣꯡꯋꯨꯅ ꯐꯣꯟ ꯇꯧꯔꯛꯄꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯏꯈꯤꯗꯦ꯫ ꯍꯧꯖꯤꯛ ꯊꯥ ꯑꯃ ꯍꯧꯈ꯭ꯔꯦ, ꯑꯃꯗꯤ ꯃꯨꯌꯤꯅ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟ ꯌꯣꯡꯋꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯗꯣꯔꯦꯃꯤꯅ ꯃꯍꯥꯛꯀꯤꯗꯃꯛꯇ ꯑꯋꯥꯕ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯦꯁꯤꯁꯇꯦꯟꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯗꯨ ꯂꯥꯜꯂꯦ, ꯗꯣꯔꯦꯃꯤꯅꯅꯤ ꯃꯍꯥꯛ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯐꯥꯎꯔꯕ ꯁꯨꯄꯔꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯍꯜꯂꯤꯕꯁꯤ, ꯑꯃꯗꯤ ꯗꯣꯔꯦꯃꯤꯗ ꯃꯍꯥꯛꯅ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯐꯝ ꯊꯣꯛꯏ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗꯒꯤ ꯃꯨꯌꯤꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯍꯥꯛ ꯑꯁꯤ ꯗꯣꯔꯦꯃꯤ ꯌꯥꯎꯗꯕ ꯇꯥꯔꯒꯗꯤ ꯀꯔꯤꯃꯠꯇ ꯇꯧꯕ ꯉꯝꯗꯦ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯍꯤꯔꯣꯒ ꯂꯟꯆ ꯗꯦꯠ ꯑꯃ ꯇꯧꯔꯝꯃꯤ꯫ ꯍꯥꯏꯔꯤꯕꯁꯤꯗ ꯃꯈꯣꯏꯅ ꯏꯟꯇꯔꯄ꯭ꯔꯤꯇꯔ ꯑꯃ ꯌꯥꯎꯗꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯃꯗꯤ ꯄ꯭ꯂꯦꯟꯗ ꯃꯈꯣꯏꯅꯤꯅ ꯀꯤꯁ ꯇꯧꯈꯤꯕ ꯑꯗꯨꯒꯤ ꯃꯇꯥꯡꯗꯁꯨ ꯃꯈꯣꯏꯅꯤꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤ꯫ ꯃꯈꯣꯏ ꯑꯁꯤ ꯒ꯭ꯌꯥꯟ ꯇꯥꯕ ꯌꯥꯝꯅ ꯋꯥꯕ ꯇꯥꯔꯒꯁꯨ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯍꯤꯔꯣꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯨꯌꯤꯅ ꯃꯉꯣꯟꯗ ꯀꯤꯁ ꯇꯧꯔꯤꯕꯗꯣ ꯃꯍꯥꯛꯄꯨ ꯄꯥꯝꯕꯒꯤ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯒꯤ ꯀꯤꯁ ꯇꯧꯕ ꯅꯠꯇꯦ, ꯃꯔꯝꯗꯤ ꯀꯤꯁ ꯇꯧꯋꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛꯅ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯨꯌꯤ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯂꯝꯃꯤ ꯑꯁꯨꯝꯅ ꯀꯤꯁ ꯇꯧꯕ ꯑꯃꯗꯤ ꯊꯧꯗꯣꯛ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯤꯕꯁꯤ ꯗꯣꯔꯦꯃꯤꯅ ꯇꯧꯍꯜꯂꯤꯕꯅꯤ꯫ ꯍꯥꯏꯔꯤꯕꯁꯤꯗꯒꯤ ꯃꯥꯅ ꯈꯜꯂꯛꯏ ꯃꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤꯕꯨ ꯇꯣꯛꯊꯣꯛꯂꯁꯤꯔꯥ, ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯑꯦꯛꯇꯤꯡ ꯀꯔꯤꯌꯔ ꯑꯁꯤꯕꯨ ꯊꯥꯗꯣꯛꯂꯁꯤꯔꯥ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟ ꯑꯁꯤ ꯃꯨꯌꯤꯒꯤ ꯋꯥꯈꯜ ꯈꯜꯂꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛꯅ ꯃꯨꯌꯤꯕꯨ ꯗꯣꯔꯦꯃꯤꯗꯒꯤ ꯅꯥꯟꯊꯣꯛꯄꯗ ꯃꯇꯦꯡ ꯄꯥꯡꯕ ꯄꯥꯝꯂꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯕ ꯃꯇꯝꯗꯗꯤ ꯐꯣꯟ ꯄꯥꯏꯔꯛꯂꯤꯕ ꯑꯗꯨ ꯗꯣꯔꯦꯃꯤ ꯑꯣꯏꯔꯝꯃꯤ, ꯑꯃꯗꯤ ꯗꯣꯔꯦꯃꯤꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯍꯥꯛꯅ ꯃꯨꯌꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯀꯣꯜ ꯇꯧꯔꯛꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈꯤꯕ ꯇꯥꯏ꯫ ꯍꯥꯏꯔꯤꯕꯁꯤꯒꯤ ꯃꯇꯨꯡꯗ ꯍꯤꯔꯣꯒꯤ ꯃꯅꯥꯛꯇ ꯗꯣꯔꯦꯃꯤ ꯑꯁꯤ ꯂꯥꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯂꯥꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯔꯦꯃꯤ ꯑꯁꯤ ꯏꯇꯥꯂꯤꯗ ꯂꯥꯛꯂꯝꯃꯤ, ꯑꯃꯗꯤ ꯍꯣꯖꯤꯟꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯅꯥꯊꯩꯗꯨꯅ ꯂꯥꯛꯂꯦ ꯈꯟꯕꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯍꯣꯖꯤꯟꯅ ꯂꯥꯛꯄꯁꯤ ꯎꯕꯗꯒꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯌꯣꯡꯋꯨ ꯑꯃꯗꯤ ꯖꯤꯁꯨꯟ ꯑꯁꯤ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ, ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯖꯤꯁꯨꯟꯅ ꯌꯣꯡꯋꯨꯗ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯃꯉꯣꯟꯗ ꯃꯍꯥꯛꯅ ꯆꯤꯇꯤꯡ ꯇꯧꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ꯫ ꯍꯥꯏꯔꯤꯕ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ, ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨ ꯅꯪꯒꯤ ꯅꯨꯄꯤ ꯅꯠꯇ꯭ꯔꯥ꯫ ꯃꯁꯤ ꯇꯥꯕ ꯃꯇꯝꯗ ꯌꯣꯡꯋꯨꯅ ꯍꯥꯏꯔꯝꯃꯤ ꯃꯗꯨꯗꯤ ꯅꯪꯅ ꯈꯜꯂꯤꯕꯗꯨ ꯂꯣꯏꯅꯃꯛ ꯂꯥꯜꯂꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛ ꯑꯁꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯗꯒꯤ ꯆꯠꯈ꯭ꯔꯕꯅꯤ, ꯍꯥꯏꯕꯗꯤ ꯑꯦꯄꯥꯔꯠꯃꯦꯟ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯂꯕꯅꯤ, ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯑꯗꯨ ꯑꯇꯣꯞꯄ ꯃꯤꯅꯤ꯫ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕ ꯃꯇꯝꯗ ꯖꯤꯁꯨꯟ ꯑꯁꯤ ꯃꯁꯥꯅ ꯃꯁꯥ ꯑꯁꯤꯕꯨ ꯀꯌꯥꯒꯤ ꯃꯇꯤꯛꯇ ꯄꯪꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯈꯪꯖꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯃꯥꯅ ꯍꯥꯏꯔꯛꯂꯝꯃꯤ ꯅꯍꯥꯟꯗꯒꯤ ꯃꯥꯅ ꯐꯣꯟ ꯇꯧꯔꯛꯄꯗ ꯄꯥꯏꯔꯛꯇ꯭ꯔꯤꯕ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯅꯥꯊꯩꯔꯤꯕꯗꯣ ꯃꯍꯥꯛ ꯁꯣꯏꯈ꯭ꯔꯦ, ꯑꯃꯗꯤ ꯃꯈꯣꯏꯅꯤꯁꯤ ꯍꯧꯖꯤꯛ ꯌꯥꯅꯔꯛꯂꯝꯃꯤ, ꯑꯃꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯀꯤꯁ ꯇꯧꯔꯤ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯍꯣꯖꯤꯟꯅ ꯗꯣꯔꯦꯃꯤꯒ ꯋꯥꯔꯤ ꯀꯟꯅ ꯁꯥꯟꯅꯅꯕ ꯍꯣꯠꯅꯔꯤ, ꯑꯃꯗꯤ ꯍꯣꯖꯤꯟꯅ ꯍꯥꯏꯔꯤ ꯃꯗꯨꯗꯤ ꯃꯨꯌꯤꯒꯤ ꯄꯨꯟꯁꯤ ꯑꯁꯤꯗ ꯃꯍꯥꯛꯅ ꯍꯦꯛ ꯄꯥꯝꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯂꯥꯜꯂꯤ, ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯣꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯗꯨ ꯁꯤꯖꯤꯟꯅꯔꯒ ꯂꯩꯕ ꯌꯥꯕ ꯄꯣꯠ ꯃꯌꯥꯝ ꯑꯃ ꯂꯩꯁꯤꯜꯂꯦ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗꯀꯤ ꯀ꯭ꯔꯦꯗꯤꯠ ꯑꯗꯨ ꯂꯣꯏꯈ꯭ꯔꯦ, ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯕꯦꯇ꯭ꯔꯤ ꯑꯗꯨꯁꯨ ꯂꯣꯏꯒꯦ ꯇꯧꯔꯝꯃꯤ, ꯑꯃꯗꯤ ꯗꯣꯔꯦꯃꯤꯅ ꯍꯥꯏꯔꯛꯂꯝꯃꯤ ꯃꯗꯨꯗꯤ ꯃꯨꯌꯤꯅ ꯃꯥꯏ ꯄꯥꯛꯂꯤꯕꯁꯦ ꯃꯥꯅ ꯃꯔꯝ ꯑꯣꯏꯔꯒꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯃꯇꯥꯡ ꯑꯁꯤꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯨꯌꯤ ꯑꯁꯦ ꯃꯍꯥꯛꯀꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯍꯧꯔꯛꯈꯤꯕ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯃꯍꯥꯛ ꯈꯪꯉꯤ, ꯑꯃꯗꯤ ꯗꯣꯔꯦꯃꯤ ꯍꯥꯏꯔꯤꯕ ꯅꯪ ꯑꯁꯦ ꯑꯁꯨꯝꯅ ꯃꯥꯅ ꯌꯥꯝꯅ ꯋꯥꯅ ꯍꯧꯔꯛꯈꯤꯕꯗꯣ ꯑꯗꯨꯒꯤ ꯇ꯭ꯔꯣꯃꯥ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯊꯣꯛꯂꯛꯄ ꯄ꯭ꯔꯗꯛ ꯑꯃꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯍꯣꯖꯤꯟꯅ ꯉꯁꯥꯏꯗꯒꯤ ꯗꯣꯔꯦꯃꯤꯅ ꯂꯩꯔꯝꯂꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯕꯨ ꯂꯣꯏꯅꯃꯛ ꯍꯟꯗꯣꯛꯈ꯭ꯔꯦ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯀ꯭ꯔꯦꯗꯤꯠ ꯀꯥꯔꯗ ꯑꯁꯤ ꯃꯦꯛꯁ ꯑꯥꯎꯠ ꯑꯣꯏꯔꯦ, ꯑꯃꯗꯤ ꯃꯍꯥꯛ ꯑꯁꯤ ꯄꯣꯠ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤ ꯑꯁꯤ ꯄꯣꯠꯆꯩ ꯍꯟꯗꯣꯛꯂꯕ ꯃꯇꯨꯡꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯗꯣꯔꯦꯃꯤꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯤ ꯃꯥꯅ ꯃꯨꯌꯤꯕꯨ ꯊꯥꯗꯣꯛꯀꯗꯧꯔꯤꯕ ꯑꯁꯤ ꯃꯨꯌꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯅ ꯇꯁꯦꯡꯅꯃꯛꯀꯤ ꯍꯔꯥꯎꯔꯕ ꯃꯇꯝꯗꯅꯤ, ꯃꯔꯝꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯦ ꯃꯍꯥꯛ ꯃꯁꯥꯅ ꯃꯁꯥꯕꯨ
ꯑꯀꯥꯏꯕ ꯑꯃꯥꯡꯕ ꯑꯗꯨꯃꯛ ꯊꯣꯛꯍꯟꯅꯕ ꯍꯣꯠꯅꯩ ꯑꯃꯗꯤ ꯇꯁꯦꯡꯅꯃꯛꯀꯤ ꯃꯁꯥ ꯑꯁꯦ ꯍꯔꯥꯎꯕ ꯍꯥꯏꯕꯗꯣ ꯉꯝꯗꯦ ꯑꯃꯗꯤ ꯑꯁꯨꯝꯅ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯤꯕ ꯑꯁꯦ ꯃꯨꯏꯒꯤ ꯋꯥꯈꯜꯗ ꯂꯣꯏꯅꯃꯛ ꯂꯩꯔꯤ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯊꯦꯡꯅꯔꯛꯈꯤꯕ ꯑꯋꯥꯕꯁꯤꯡ ꯑꯗꯣ ꯃꯗꯨꯅꯅꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯍꯣꯖꯤꯟ ꯑꯁꯤ ꯀꯣꯐꯤ ꯈꯔ ꯂꯩꯔꯨꯅꯕꯒꯤꯗꯃꯛꯇ ꯆꯠꯂꯝꯃꯤ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯗ ꯑꯁꯦꯡꯕ ꯃꯨꯏ ꯑꯁꯦ ꯍꯧꯖꯤꯛ ꯃꯍꯥꯛꯀꯤ ꯍꯛꯆꯥꯡꯗ ꯂꯥꯛꯂꯤ ꯍꯥꯏꯕꯗꯤ ꯗꯣꯔꯦꯃꯤꯅ ꯃꯍꯥꯛꯄꯨ ꯊꯥꯗꯣꯔꯛꯂꯤ ꯑꯃꯗꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯏꯇꯥꯂꯤꯗ ꯂꯩꯔꯝꯃꯤ ꯑꯃꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯞ ꯆꯥꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯕꯁꯤ ꯃꯥꯅ ꯒ꯭ꯌꯥꯟ ꯇꯥꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯥꯏꯅꯃꯛ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯗꯨꯗ ꯍꯤꯔꯣ ꯑꯁꯤ ꯂꯥꯛꯂꯤ ꯑꯃꯗꯤ ꯃꯨꯏꯅ ꯃꯥꯅ ꯍꯥꯏꯈꯤꯕ ꯋꯥ ꯑꯗꯣ ꯉꯥꯛꯏ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯍꯔꯥꯎꯏ ꯃꯔꯝꯗꯤ ꯉꯁꯥꯏ ꯗꯣꯔꯦꯃꯤꯅ ꯃꯍꯥꯛꯀꯤ ꯅꯥꯀꯣꯡꯗ ꯍꯥꯏꯔꯝꯂꯤꯕ ꯑꯗꯨ ꯏꯇꯥꯂꯤꯒꯤ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯎꯅꯁꯤ ꯍꯥꯏꯗꯨꯅ ꯍꯥꯏꯕ ꯑꯣꯏꯔꯝꯂꯦ ꯑꯗꯨꯃꯥꯏꯅꯃꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯍꯣꯖꯤꯟ ꯍꯦꯛ ꯍꯜꯂꯛꯄ ꯃꯇꯝꯗ ꯃꯨꯏ ꯑꯃꯗꯤ ꯍꯤꯔꯣ ꯃꯈꯣꯏꯅꯤꯅ ꯎꯅꯕ ꯑꯁꯤ ꯃꯍꯥꯛꯅ ꯎꯔꯦ ꯑꯁꯨꯝꯅ ꯍꯤꯔꯣ ꯑꯁꯤ ꯎꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯍꯤꯔꯣꯅ ꯃꯨꯏꯒ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯃꯨꯏ ꯑꯁꯤ ꯗꯣꯔꯦꯃꯤꯃꯨꯛ ꯑꯣꯜꯂꯛꯂꯦ ꯑꯃꯗꯤ ꯃꯈꯣꯏꯅꯤ ꯑꯁꯤ ꯗꯦꯠ ꯈꯔ ꯆꯠꯇꯨꯅ ꯄꯨꯟꯗꯨꯅ ꯑꯆꯥ ꯑꯊꯛ ꯀꯌꯥ ꯑꯃ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯃꯈꯣꯏꯅꯤꯅ ꯃꯇꯝ ꯍꯦꯟꯅ ꯂꯦꯟꯃꯤꯟꯅꯔꯛꯄꯁꯤ ꯎꯕꯗꯒꯤ ꯃꯈꯣꯏꯒꯤ ꯇꯤꯝꯃꯦꯠꯁꯤꯡ ꯍꯥꯏꯕꯗꯤ ꯃꯈꯣꯏꯒꯤ ꯀ꯭ꯔꯨ ꯑꯗꯨꯅ ꯈꯜꯂꯛꯏ ꯃꯗꯨꯗꯤ ꯃꯈꯣꯏꯅꯤ ꯑꯁꯦ ꯐ꯭ꯔꯦꯟꯗꯪ ꯅꯠꯇ꯭ꯔꯦ ꯑꯗꯨꯃꯥꯏꯅꯃꯛ ꯑꯁꯦꯡꯕ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯣ ꯂꯥꯛꯂꯕ ꯃꯥꯜꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯗꯣꯔꯦꯃꯤ ꯑꯁꯤ ꯑꯃꯨꯛ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯆꯠꯂꯦ ꯑꯃꯗꯤ ꯌꯨ ꯃꯌꯥꯝ ꯑꯃ ꯊꯛꯆꯤꯜꯂꯦ ꯑꯃꯗꯤ ꯑꯁꯨꯝꯅ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗ ꯍꯣꯖꯤꯟꯅ ꯃꯍꯥꯛꯄꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕ ꯇꯥꯔꯝꯃꯤ ꯃꯔꯝꯗꯤ ꯃꯍꯥꯛ ꯑꯁꯤ ꯐꯖꯅ ꯐꯥꯎꯕ ꯆꯠꯄ ꯉꯝꯂꯝꯗꯦ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯡꯊꯤꯜꯋꯥꯏꯗ ꯍꯣꯖꯤꯟꯅ ꯃꯉꯣꯟꯗ ꯏꯇꯥꯂꯤꯌꯟ ꯑꯣꯄꯦꯔꯥ ꯑꯃꯒꯤ ꯂꯤꯔꯤꯛꯁ ꯇꯥꯛꯄꯤꯔꯝꯃꯤ ꯃꯌꯥꯝ ꯉꯁꯤ ꯑꯩꯒꯤ ꯑꯦꯛꯁꯄ꯭ꯂꯦꯅꯦꯁꯟ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ ꯀꯔꯤꯒꯨꯝꯕ ꯃꯌꯥꯝꯅ ꯄꯥꯔꯠ 2 ꯑꯁꯤ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯅꯦꯜ ꯑꯁꯤꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯑꯃꯗꯤ ꯀꯃꯦꯟꯗ ꯄꯥꯔꯠ 2 ꯍꯥꯏꯗꯨꯅ ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ